ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅꯒꯤ ꯃꯇꯝꯗꯗꯤ ꯂꯝ ꯏꯪꯈꯣꯜꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯅꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏ ꯌꯨꯝꯁꯤꯡꯁꯨ ꯑꯃꯒ ꯂꯥꯞꯅ ꯂꯩꯅꯔꯝꯃꯤ꯫ ꯂꯝ ꯍꯤꯡꯒꯣꯜ ꯌꯥꯝꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏ ꯑꯄꯪꯕꯤ ꯑꯍꯜ ꯈꯔꯗꯤ ꯇꯨꯡꯒꯤ ꯈꯟꯗ ꯄꯣꯔꯣꯝ ꯑꯆꯧꯕ ꯑꯃꯒ ꯏꯪꯈꯣꯜ ꯄꯥꯛꯈ꯭ꯔꯕ ꯑꯃꯒ ꯑꯣꯟꯊꯣꯛꯅꯕꯁꯨ ꯑꯗꯨꯃꯛ ꯃꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄꯅ ꯌꯨꯝꯁꯤꯡꯁꯨ ꯑꯃꯒ ꯀ꯭ꯔꯤꯛ ꯏꯟꯗꯨꯅ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯝꯗ ꯂꯝ ꯏꯪꯈꯣꯜꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯅꯔꯝꯕꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯂꯝ ꯃꯆꯦꯠ ꯑꯃ ꯍꯦꯟꯖꯤꯟꯅꯈꯤꯕꯗ ꯊꯥꯡ ꯄꯥꯏꯗꯨꯅ ꯌꯥꯅꯕ ꯉꯝꯅꯔꯦ꯫ ꯍꯥꯟꯅ ꯅꯨꯡꯁꯤꯅ ꯂꯩꯅꯔꯝꯕ ꯃꯤꯑꯣꯏ ꯑꯩꯈꯣꯏꯒꯤ ꯃꯇꯝꯒꯤ ꯑꯍꯣꯡꯕ ꯃꯥꯅ ꯍꯨꯝꯗꯨꯅ ꯄꯨꯈꯤꯕꯒꯨꯝ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕꯁꯤꯁꯨ ꯇꯞꯅ ꯃꯃꯤ ꯁꯥꯝꯅꯔꯛꯂꯦ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ "ꯃꯣꯏꯇꯥ, ꯃꯅꯤꯡ ꯃꯌꯥꯁꯦ ꯁꯝꯕꯟ ꯈꯥꯅꯕ ꯇꯧꯁꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯌꯦꯅꯈꯥ ꯃꯇꯦꯛ ꯑꯁꯦ ꯌꯨꯝꯊꯪꯅꯕꯤ ꯃꯥꯒꯤ ꯍꯩꯁꯤꯡꯕꯤ ꯀꯦꯊꯕꯤ ꯍꯥꯏꯁꯤꯅꯅꯦ ꯇꯧꯁꯤꯟꯗꯅ ꯏꯟꯁꯥꯡ ꯊꯥꯖꯤꯜꯂꯛꯄꯗꯅꯦ ꯂꯝ ꯃꯆꯦꯠ ꯑꯁꯦ ꯃꯣꯏꯅ ꯁꯣꯏꯗꯅ ꯑꯣꯏꯈꯤꯕ ꯇꯥꯔꯦꯕ, ꯃꯣꯏ ꯑꯣꯟꯈꯤ ꯇꯥꯔꯦ." ꯊꯣꯏꯕꯅ "ꯀꯗꯥꯏꯗꯒꯤ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ, ꯃꯤꯒꯤ ꯂꯝꯗ ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ, ꯁꯤꯟꯅꯒꯗꯧꯕ ꯋꯥꯐꯝꯅꯤ ꯃꯗꯨ꯫ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩꯗꯅꯦ ꯃꯤꯅ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯄ ꯇꯥꯕ, ꯆꯤꯟꯈꯛ ꯉꯥꯡꯕꯗꯨꯅ ꯀꯥꯟꯅꯔꯣꯏꯌꯦ, ꯈꯨꯠꯁꯨ ꯈꯔ ꯌꯥꯎꯕꯤꯌꯣ." "ꯈꯨꯠ ꯌꯥꯎ ꯍꯥꯏꯕ ꯅꯠꯇꯦ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯨ ꯑꯩꯁꯦ ꯏꯇꯥꯎ ꯈꯣꯏꯃꯨꯒ ꯈꯠꯅꯔꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯗꯨꯒ ꯈꯠꯅꯕꯒꯤ ꯃꯔꯝꯅ ꯀꯔꯤꯒꯤ?" "ꯅꯨꯄꯥ ꯅꯪꯁꯦ ꯄꯥꯛꯈ꯭ꯔꯦꯗꯀꯣ, ꯑꯩꯒꯤꯁꯦ ꯃꯤ ꯈꯠꯅꯔꯨꯁꯨ ꯍꯥꯏꯕ ꯅꯠꯇꯦꯌꯦ, ꯈꯠꯅꯔꯁꯨ ꯃꯣꯏ ꯇꯥꯒꯤꯗꯤꯍꯦ ꯑꯗꯨꯗꯗꯤ ꯇꯥꯈꯣꯏꯃꯨꯅ ꯑꯗꯨꯝ ꯉꯛꯊꯤꯗꯣ ꯆꯠꯄꯤꯈꯤꯅꯤ." "ꯍꯦꯔꯥ ꯅꯨꯄꯤ, ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯑꯩ ꯁꯥꯎꯒꯦ ꯇꯧꯏꯗ, ꯑꯩꯕꯨ ꯌꯥꯝꯅ ꯁꯣꯟꯕꯒꯤ ꯃꯑꯣꯡꯗ꯫ ꯃꯥꯒꯤ ꯈꯣꯏꯃꯨꯗꯨꯗꯤ ꯁꯤꯁꯦ ꯑꯩꯒꯤ ꯈꯨꯠ ꯑꯣꯏꯅꯥꯁꯤꯅ ꯆꯞꯂꯒ ꯊꯥꯡꯒꯠꯂꯒꯅꯦ ꯃꯈꯥꯗ ꯌꯥꯝ ꯂꯥꯏꯅ ꯊꯥꯗꯕꯤꯒꯤꯅꯦ ꯁꯦ, ꯎꯔꯦꯗꯅ ꯄꯥꯝꯕꯣꯝꯁꯦ." "ꯑꯁ ꯆꯠꯊꯣꯛꯑꯁꯦ, ꯐꯤꯕꯝꯗꯨꯒ ꯅꯨꯄꯥ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯍꯦꯛ ꯃꯥꯜꯂꯦ, ꯑꯗꯨꯁꯨ ꯀꯥꯡ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯗꯣ ꯌꯥꯝ ꯃꯥꯜꯂꯤ꯫ ꯅꯨꯡꯁꯤꯠ ꯈꯖꯤꯛꯇꯪ ꯁꯤꯠꯂꯛꯂꯕꯗꯤ ꯊꯤꯕꯝ ꯈꯪꯗꯗꯅ ꯍꯨꯝꯗꯣꯛꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯒꯨꯝꯕꯁꯦ, ꯁꯛꯇꯥ ꯑꯃꯅ ꯀꯥꯛꯊꯨꯝ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯥꯒꯤ ꯅꯨꯄꯥ ꯑꯩꯕꯨ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕ ꯀꯥꯡ ꯃꯥꯜꯂꯤ ꯀꯥꯏꯅ꯫ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅꯕ ꯂꯝꯂꯩꯃ ꯃꯊꯧ ꯌꯨꯝꯁꯦ ꯄꯨꯁꯤꯜꯂꯛꯀꯅꯤꯀꯣ." ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯆꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯂꯨꯈꯝꯗꯨꯗ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏ, ꯊꯣꯛ ꯅꯣꯝꯂꯒ ꯁꯥꯎꯅ "ꯑꯇꯣꯝꯕꯤ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ? ꯄꯥꯝꯕ꯭ꯔꯕ? ꯑꯇꯣꯝꯕꯤꯗꯣ ꯄꯨꯅ ꯄꯨꯁꯤꯜꯂꯛꯑꯣ, ꯅꯪꯒꯤ ꯂꯝꯂꯩꯃꯗꯣ ꯌꯨꯝꯂꯩꯃ ꯑꯩꯅ ꯁꯨꯝꯁꯤꯅ ꯀꯟꯅ ꯇꯥꯟꯒꯦ, ꯄꯨꯁꯤꯜꯂꯛꯑꯣ." "ꯑꯁ ꯅꯨꯄꯤ, ꯀꯣꯛ ꯉꯥꯎꯔꯦ, ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤꯁꯦ, ꯑꯝꯇ ꯊꯥꯗꯣꯛꯑꯝꯃꯤ ꯁꯦꯕ, ꯑꯩꯅ ꯐꯥꯒꯤ ꯇꯧꯕꯅꯦꯃꯤ." ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯊꯣꯏꯕꯕꯨ ꯐꯠ ꯏꯟꯊꯣꯛꯂꯒ "ꯍꯧꯒꯅꯨꯀꯣ ꯅꯨꯄꯥ, ꯅꯪ ꯏꯁꯥ ꯏꯎ ꯐꯕꯁꯦ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯒꯅꯨ꯫ ꯑꯩꯒꯤ ꯏꯁꯤꯡ ꯀꯥꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯒ ꯑꯩꯕꯨ ꯁꯥꯎꯍꯜꯂꯕꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ꯫ ꯑꯗꯨꯒ ꯑꯇꯣꯝꯕꯤ ꯍꯦꯛ ꯄꯨꯁꯤꯜꯂꯒꯦ ꯈꯜꯂꯕ ꯅꯪ ꯅꯉꯛꯇꯣ ꯑꯩꯅ ꯄꯦꯛ ꯊꯨꯗꯦꯛꯂꯒ ꯍꯥꯠꯇꯣꯛꯑꯦ ꯈꯪ." ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯉꯥꯡꯗꯅ ꯁꯥꯎꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯣꯏꯕ ꯂꯨꯈꯝꯗꯨ ꯃꯈꯨꯠꯇꯨꯅ ꯅꯥꯜꯂꯒ ꯁꯣꯜꯂꯤ꯫ "ꯑꯇꯣꯞꯄꯅꯤꯗ, ꯁꯤꯕꯨ ꯁꯤꯔꯝꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯃꯁꯤꯡ ꯃꯁꯣꯟꯗꯤ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯑꯩꯅ ꯁꯣꯝꯗ ꯑꯏꯪꯕꯤꯒ ꯂꯣꯟꯅ ꯀꯣꯏꯅꯔꯤꯕꯁꯤꯒ ꯈꯪꯂꯛꯂꯕꯗꯤ ꯑꯩꯗꯤ ꯁꯣꯔꯥꯠ ꯁꯣꯏꯗꯅ ꯁꯣꯟꯈ꯭ꯔꯅꯤ꯫ ꯑꯊꯨꯕꯤꯗ ꯑꯩ ꯑꯏꯪꯕꯤꯒ ꯀꯥꯏꯅꯧꯗꯕ ꯌꯥꯗꯦ꯫ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯏꯇꯨꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯊꯥꯕ ꯀꯥꯏꯗꯨꯗꯤ ꯃꯥꯏ ꯑꯩ ꯉꯝꯖꯔꯣꯏ꯫ ꯑꯩ." ꯀꯦꯊꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯌꯨꯝꯒꯁꯤ ꯌꯥꯝꯅ ꯅꯛꯅ ꯌꯨꯝꯂꯣꯟꯅꯩ꯫ ꯊꯣꯡꯒꯥꯜ ꯊꯣꯛꯄꯒꯤ ꯂꯝꯕꯤꯁꯨ ꯄꯨꯜꯂꯤ꯫ ꯃꯁꯤꯃꯛꯅ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯗꯤ ꯅꯠꯇꯦ, ꯁꯥꯒꯩ ꯑꯃꯃꯝꯅꯤ꯫ ꯊꯥꯏꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯆꯥꯎꯕꯅ ꯀꯦꯊꯕꯤ ꯍꯣꯏꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯤ ꯀꯦꯊꯕꯤꯒꯤ ꯃꯀꯨ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯗ ꯄꯣꯔꯣꯝ ꯀꯣꯟꯊꯣꯛꯅꯈꯤꯕ ꯏꯪꯈꯣꯜꯅꯤ꯫ ꯀꯦꯊꯕꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯁꯤꯗ ꯐꯤꯌꯥꯝ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯀꯣꯟꯊꯣꯡ ꯃꯌꯥꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯁꯨꯔꯤ꯫ "ꯐꯅꯗꯤ ꯌꯥꯝꯃꯤ ꯐꯤꯁꯤꯡꯁꯦ, ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯨꯕꯗꯤ ꯂꯣꯏꯁꯤꯜꯂꯤ, ꯊꯥꯗꯣꯛꯀꯗꯧꯗ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯄꯨꯈ꯭ꯔꯤꯁꯤꯗꯒꯤ ꯏꯁꯤꯡ ꯂꯥꯛꯈꯠꯂꯒ ꯐꯤ ꯃꯌꯥꯝꯁꯤꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯕꯗꯤ ꯑꯩ ꯗꯝ ꯂꯣꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯐꯤꯁꯤꯡꯁꯦ ꯊꯣꯡꯒ꯭ꯔꯥꯁꯤꯗ ꯄꯨꯊꯔꯒ ꯖꯣꯝ ꯍꯦꯛꯇ ꯆꯥꯝꯂꯒ ꯊꯥꯗꯣꯛꯑꯒ ꯃꯥꯒꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯌꯨꯝꯗꯒ ꯂꯩꯕ ꯖꯥꯠꯂ? ꯃꯥꯗꯤ ꯌꯥꯝ ꯁꯥꯎꯕꯅꯤ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯁꯤꯟꯕꯁꯦ꯫ ꯂꯩꯕꯗꯤ ꯃꯥꯟꯗꯦ, ꯃꯈꯣꯟ ꯃꯋꯥ ꯇꯥꯗꯦꯕ꯫ ꯃꯥ ꯂꯩꯔꯗꯤ ꯃꯣꯏ ꯏꯃꯨꯡꯁꯦ ꯏꯁꯧ ꯏꯔꯥꯡꯅ ꯄꯨꯝꯅꯤꯟ ꯅꯤꯟꯕꯅꯤ꯫ ꯀꯩꯅꯣ
ꯑꯩꯅ ꯃꯥ ꯀꯤꯕꯒꯤ ꯋꯥꯉꯥꯡꯒ ꯉꯥꯡꯉꯤꯁꯤꯅ ꯂꯩꯔꯒꯗꯧꯔꯒꯦ ꯑꯩꯁꯨ ꯀꯦꯊꯕꯤꯅꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯋꯥ ꯃꯆꯦꯠꯇ ꯉꯥꯡꯕ ꯌꯥꯔꯣꯏꯕ ꯉꯥꯡꯅ ꯉꯥꯡꯂꯛꯁꯠ ꯀꯦꯊꯕꯤꯒꯤ ꯈꯨꯡꯒꯨꯝ ꯇꯨꯝꯂꯕ ꯆꯤꯟꯁꯤꯅ ꯃꯃꯥꯏꯗꯨꯗ ꯐꯛꯂꯒ ꯍꯦꯛꯇ ꯊꯣꯝꯖꯤꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯀꯦꯊꯕꯤ ꯐꯤꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯡꯒ꯭ꯔꯥꯗ ꯄꯨꯊꯔꯒ ꯆꯥꯝꯕ ꯍꯧꯈ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯝ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯎꯔꯗꯨꯅ ꯇꯤꯡꯈꯠꯇꯅ ꯈꯪꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯦ ꯋꯥꯔꯛꯇꯕꯤ ꯀꯅꯥꯅꯣ ꯃꯤꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯐꯤ ꯆꯥꯝꯁꯤꯜꯂꯤꯕꯗꯣ ꯂꯩꯔꯝꯃꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯗꯤ ꯈꯪꯍꯟꯒꯦ ꯀꯦꯊꯕꯤ ꯊꯋꯥꯒ ꯁꯥꯗ ꯐꯤꯁꯤꯡꯗꯨ ꯑꯗꯨꯃꯛ ꯆꯥꯝꯃꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯐꯤꯡ ꯄꯨꯈ꯭ꯔꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯌꯥꯝ ꯊꯋꯥꯒ ꯁꯥꯗꯅ ꯃꯤꯒꯤ ꯁꯦꯡꯈ꯭ꯔꯕ ꯉꯥ ꯌꯣꯛꯂꯤ ꯄꯨꯈ꯭ꯔꯤꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏ ꯐꯤꯁꯨ ꯐꯤꯁꯥꯛ ꯇꯧꯁꯤꯜꯂꯤꯕꯁꯤꯗꯤ ꯀꯦꯊꯕꯤ ꯌꯥꯝ ꯍꯩꯅꯤꯡꯗꯕ ꯃꯑꯣꯡꯗ ꯄꯥꯎꯈꯨꯝ ꯄꯤ ꯍꯣꯏ ꯕꯥꯔꯇꯤꯟꯗ ꯏꯁꯤꯡ ꯂꯥꯛꯈꯠꯄꯗꯣ ꯈꯨꯠꯁꯤ ꯅꯥꯔꯕ ꯑꯗ ꯐꯤꯁꯤꯡꯁꯦ ꯊꯣꯡꯒ꯭ꯔꯥꯁꯤꯗ ꯄꯨꯊꯔꯒ ꯑꯣꯏꯅ ꯖꯣꯝ ꯊꯥꯗꯣꯛꯆꯔꯕ ꯏꯁ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯀꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯍꯟꯖꯤꯟ ꯀꯌꯥꯔꯛ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯣꯜꯂꯤꯛ ꯐꯤꯁꯨ ꯐꯤꯁꯥꯛ ꯇꯧꯁꯤꯟꯒꯅꯨꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯟꯖꯤꯟ ꯍꯥꯏꯔꯃꯛꯇꯗ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯑꯣ ꯀꯔꯤꯅꯣ ꯃꯁꯤ ꯄꯨꯈ꯭ꯔꯤꯅꯦ ꯄꯨꯈ꯭ꯔꯤ ꯍꯥꯏꯁꯤꯗꯤ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯅꯕ ꯂꯩꯕꯅꯤ ꯃꯁꯤꯗ ꯑꯩꯅ ꯐꯤ ꯁꯨꯖꯤꯟꯒꯦꯔꯥ ꯀꯣꯟ ꯐꯦꯡꯖꯤꯟꯒꯦꯔꯥ ꯑꯀꯥꯏꯕ ꯂꯩꯇꯦ ꯏꯁꯤꯡ ꯍꯥꯏꯁꯤꯗꯤ ꯄꯨꯡꯁꯦꯡꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯄꯨꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯅꯠꯇꯤꯒꯦ ꯀꯧꯕꯤꯔꯕ꯭ꯔꯣ ꯅꯪꯅ ꯀꯣꯟ ꯐꯦꯡꯖꯤꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯅꯁꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯧꯖꯋꯣ ꯍꯣꯏ ꯑꯩꯈꯣꯏ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏꯌꯦ ꯇꯧꯕꯇꯕꯨ ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅꯦ ꯃꯄꯨꯅ ꯄꯥꯝꯗꯦ ꯇꯧꯒꯅꯨ ꯍꯥꯏꯔꯗꯤ ꯇꯧꯕꯤꯔꯅꯨꯋꯣ ꯃꯥꯏꯗꯣ ꯈꯔꯁꯨ ꯏꯀꯥꯏꯕ ꯈꯪꯅꯁꯤ ꯀꯩꯗꯧꯒꯦ ꯃꯥꯏ ꯄꯥꯟꯗꯕꯗꯣ ꯇꯧꯕꯤꯔꯅꯨ ꯄꯨꯈ꯭ꯔꯤꯁꯦ ꯅꯣꯏꯒꯤ ꯑꯣꯏꯒꯦꯔꯥ ꯃꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯃꯄꯥ ꯀꯅꯥ ꯊꯤꯡꯕ ꯉꯝꯗꯧꯔꯤꯒꯦ ꯐꯤꯁꯤꯁꯨ ꯆꯥꯝꯁꯤꯟꯅꯤꯡꯉꯦ ꯖꯣꯝ ꯍꯦꯛꯇ ꯆꯥꯝꯁꯤꯟꯒꯅꯤ ꯑꯩꯒꯤ ꯏꯊꯧꯅꯦ ꯏꯊꯧ ꯀꯦꯊꯕꯤ ꯑꯉꯝꯇꯥꯟ ꯐꯤꯁꯤꯡꯗꯨ ꯖꯣꯝ ꯍꯦꯛꯇ ꯆꯥꯝꯁꯤꯟꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯊꯣꯡꯒ꯭ꯔꯥꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯃꯤꯅ ꯉꯥꯡꯕ ꯁꯛꯄꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯩ ꯑꯗꯨꯒꯤ ꯐꯩꯌꯦꯕ ꯅꯪꯒꯤ ꯑꯃꯟ ꯑꯀꯥꯏ ꯐꯤꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯣꯏꯅ ꯊꯥꯗꯒꯦ ꯈꯪꯕ꯭ꯔꯥ ꯃꯁꯤ ꯈꯣꯡꯁꯤꯅꯦ ꯍꯦꯛꯇ ꯀꯣꯠꯇꯅ ꯂꯪꯊꯣꯛꯀꯦ ꯑꯁ ꯀꯝꯗꯧꯏ ꯍꯧꯈꯣꯕ ꯑꯩꯉꯣꯟꯗ ꯐꯔꯛꯏꯅꯤꯁꯦ ꯃꯤ ꯎꯁꯤꯠꯇ꯭ꯔꯗꯤ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯔꯦꯕꯁꯦ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯉꯝꯃꯦ ꯃꯤꯒꯤ ꯐꯤꯁꯤꯡꯁꯦ ꯄꯨꯈ꯭ꯔꯤꯁꯤꯗ ꯂꯣꯏꯅ ꯊꯥꯗꯒꯦ ꯍꯩꯃꯥ ꯍꯧꯋꯦ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯑꯗꯨꯏꯗꯤ ꯅꯪꯁꯨ ꯑꯩꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯊꯥꯕ ꯇꯥꯔꯦ ꯅꯪ ꯍꯧꯕ ꯅꯠꯇꯦ ꯀꯦꯊꯕꯤ ꯁꯥꯎꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯩ ꯑꯣꯏ ꯃꯁꯤꯔꯦ ꯑꯁ ꯏꯪꯕꯗ ꯅꯪ ꯆꯤꯡꯁꯤꯜꯂꯦ ꯇꯧꯔꯤꯁꯦ ꯀꯦꯊꯕꯤ ꯎꯁꯤꯠꯇꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯗꯤ ꯑꯗꯒꯤ ꯍꯦꯟꯕ ꯃꯌꯥꯝ ꯇꯧꯔꯛꯀꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯍꯦꯔꯥ ꯊꯨꯠ ꯂꯥꯎꯕꯤ ꯅꯪꯅꯗꯤ ꯉꯝꯍꯜꯂꯣꯏ ꯅꯪꯁꯨ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯁꯤ ꯍꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯊꯣꯡꯒ꯭ꯔꯥ ꯃꯅꯥꯛꯇꯨꯗ ꯄ꯭ꯔꯞ ꯏꯔꯣꯏꯔꯒ ꯂꯥꯛꯂꯒ ꯀꯦꯊꯕꯤꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯇꯥꯞ ꯄꯥꯏ ꯄꯨꯈ꯭ꯔꯤꯗꯨꯗ ꯈꯪꯆꯤꯡꯊꯩ ꯈꯪꯍꯧꯗ ꯇꯧꯔꯛꯄ ꯃꯇꯧꯗꯨꯅꯤ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅꯒ ꯃꯁꯥꯗ ꯊꯦꯡꯂꯛꯄꯅꯤ ꯀꯦꯊꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯍꯤꯡꯆꯥꯕꯤ ꯃꯆꯥ ꯁꯤꯔꯦꯍꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯦꯊꯕꯤꯒꯤ ꯃꯁꯝ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯐꯣꯏꯔꯛꯏ ꯅꯪꯁꯤ ꯑꯩꯅ ꯑꯃꯨꯛꯇꯪ ꯅꯁꯝ ꯐꯣꯏꯕ ꯐꯪꯂꯕꯗꯤ ꯈꯟ ꯏꯁꯣꯔ ꯈꯨꯔꯨꯝꯗꯨꯅ ꯑꯁꯨꯛ ꯀꯨꯏꯕ ꯆꯍꯤꯁꯦ ꯂꯩꯔꯛꯄꯅꯤ ꯉꯁꯤꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕꯤꯔꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯁꯝ ꯃꯔꯨ ꯑꯃꯅꯤ ꯍꯧꯔꯤꯕꯁꯦ ꯈꯨꯠꯁꯤꯅ ꯄꯦꯟꯅ ꯐꯣꯏꯔꯒ ꯊꯥꯒꯠꯄ ꯇꯥꯔꯦ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯃꯤꯒꯤ ꯁꯝꯒꯁꯦ ꯍꯦꯛꯇ ꯐꯣꯏꯌꯦ ꯑꯗꯨꯁꯨ ꯌꯥꯝ ꯎꯁꯤꯠꯇꯕꯤ ꯃꯑꯣꯡꯗ ꯂꯥꯏꯔꯕꯤ ꯁꯪꯕꯟ ꯃꯥꯟꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯩꯒꯤ ꯎꯁꯤꯠꯇꯣꯏꯕ ꯎꯁꯤꯠꯇꯦ ꯅꯪꯗꯤ ꯑꯩꯅ ꯁꯨꯛꯎ ꯎꯁꯤꯠꯇꯤꯌꯦ ꯀꯦꯊꯕꯤ ꯁꯥꯎꯅ ꯃꯥꯁꯨ ꯃꯈꯨꯠꯇꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯒ ꯅꯪꯅ ꯅꯈꯨꯠ ꯄꯥꯟꯕ꯭ꯔꯣ ꯑꯩꯁꯨ ꯄꯥꯜꯂꯤ ꯑꯩꯁꯨ ꯅꯪꯒꯤ ꯆꯨꯖꯥꯛ ꯃꯁꯝ ꯃꯥꯟꯕꯁꯦ ꯕ꯭ꯔꯞ ꯐꯣꯏꯗꯠꯄ ꯉꯝꯃꯤ ꯈꯪꯕ꯭ꯔꯗꯣ ꯀꯦꯜꯂꯣ ꯅꯁꯝꯒ ꯂꯣꯏꯅ ꯀꯦꯜꯂꯣ ꯑꯩꯅ ꯐꯣꯏꯕꯗ ꯍꯩꯃ ꯃꯈꯨꯠꯀꯥꯁꯤ ꯍꯜꯂꯛꯑꯦ ꯍꯦꯛꯇ ꯁꯝꯒꯁꯤ ꯐꯣꯏꯔꯛꯑꯦ ꯆꯤꯡꯉꯦ ꯀꯟꯅ ꯆꯤꯡꯉꯦ ꯅꯥꯏꯌꯦ ꯍꯤꯡꯆꯥꯕꯤ ꯀꯩꯒꯤ ꯅꯥꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯏꯕꯗꯤ ꯑꯩ ꯅꯥꯔꯝꯃꯣꯏꯗ꯭ꯔꯥ ꯉꯁꯤꯗꯤ ꯑꯩꯅ ꯉꯝꯃꯦ ꯐꯔꯦ ꯅꯪꯅ ꯉꯝꯃꯦ ꯐꯔꯦ ꯍꯦꯛꯇ ꯉꯝꯊꯣꯛꯅꯒꯗꯧꯔꯤꯅꯤ ꯃꯥꯏꯊꯤꯕ ꯃꯤꯗꯣ ꯑꯊꯣꯏꯕ ꯃꯤꯗꯨꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯃꯉꯛꯁꯝꯗꯣ ꯅꯝꯁꯤꯜꯂꯒ ꯊꯝꯅꯕꯤ ꯌꯥꯏ ꯉꯝꯊꯣꯛꯅꯁꯤ ꯅꯪꯕꯨꯗꯤ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯕꯩꯇꯔꯥꯅꯤ ꯂꯥꯟꯕ ꯇꯥꯔꯦ ꯅꯪ ꯂꯥꯟꯕ꯭ꯔꯥ ꯑꯩ ꯂꯥꯟꯕ꯭ꯔꯥꯗꯤ ꯇꯧꯔꯅꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯄꯨꯈ꯭ꯔꯤꯅꯤꯒ ꯀꯥꯎꯕ ꯃꯈꯩ ꯑꯉꯝꯕ ꯃꯁꯝꯁꯤꯡꯗꯨ ꯍꯦꯛꯇ ꯐꯣꯏꯗꯠꯅꯔꯛꯏ ꯏꯁꯤꯡꯗꯨꯁꯨ ꯌꯥꯝ ꯂꯨꯕꯗꯤ ꯅꯠꯇꯦ ꯌꯥꯝ ꯊꯦꯟꯕꯁꯨ ꯅꯠꯇꯦ ꯆꯥꯡ ꯑꯃꯗ ꯂꯩ ꯑꯅꯤꯗꯨ ꯏꯁꯤꯡ ꯃꯔꯛꯇ ꯐꯨꯅꯕ ꯑꯣꯏꯕꯅ ꯄꯥꯛꯅ ꯍꯦꯟꯖꯤꯟꯅꯕꯁꯨ ꯉꯝꯅꯗꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛ ꯑꯣꯏꯕꯅ ꯃꯤꯁꯨ ꯏꯇꯥꯛ ꯇꯥꯛꯏ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯁꯨ ꯊꯕꯛ ꯆꯠꯊꯣꯛꯅꯈꯤꯕ ꯃꯇꯝꯅꯤ ꯈꯥꯝꯗꯣꯛꯄꯤꯅꯕ ꯂꯩꯇꯦ ꯑꯅꯤꯗꯨ ꯃꯁꯝ ꯐꯣꯏꯅꯔꯤ ꯏꯁꯤꯡꯁꯨ ꯐꯅꯌꯥꯝꯅ ꯊꯛꯆꯤꯟꯅꯈ꯭ꯔꯕꯅꯤ ꯏꯟꯊꯨꯅꯕꯗ ꯐꯅ ꯀꯨꯏꯅ ꯈꯠꯅꯔꯕ ꯃꯇꯨꯡ ꯃꯁꯥꯁꯤꯡ ꯑꯗꯨ ꯋꯥꯔꯛꯇꯨꯅ ꯍꯧꯅꯔꯨꯕ ꯇꯧꯗ ꯃꯁꯝ ꯐꯣꯏꯅꯔꯝꯕꯗꯨ ꯇꯣꯛꯅꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯈ꯭ꯔꯕꯅꯤꯅ ꯈꯣꯏꯃꯨꯅ ꯆꯥꯛꯈꯨꯝꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯇꯥꯟꯖꯥꯗꯨꯗ
ꯃꯄꯥ ꯏꯕꯨꯡ ꯂꯨꯈꯣꯏ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯆꯥꯛ ꯊꯣꯡꯂꯝꯂꯤꯕꯗꯤ? ꯀꯦꯊꯕꯤꯗꯤ ꯀꯩꯗꯧꯔꯦ? ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯁꯥ ꯅꯥꯏ, ꯂꯣꯛ ꯊꯨꯡꯉꯦꯅ ꯐꯃꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ, ꯉꯁꯥꯏ ꯑꯩꯅ ꯁꯣꯔꯥꯠ ꯆꯠꯂꯝꯗꯥꯏꯗꯗꯤ ꯃꯁꯥ ꯑꯁꯤ ꯇꯤꯛ ꯇꯤꯛ ꯂꯥꯎꯅ ꯂꯩꯍꯧꯕꯅꯤꯅꯦ, ꯀꯔꯤꯝ ꯇꯧꯍꯧꯕ ꯅꯠꯇꯦꯅꯦ꯫ ꯃꯥꯕꯨ ꯍꯩ ꯔꯥꯒ ꯀꯥ ꯍꯦꯟꯅ ꯆꯥꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯣ? ꯉꯜꯂꯤꯉꯩ ꯍꯤꯗꯥꯛ ꯊꯥꯎꯁꯤꯅꯦ꯫ ꯑꯗꯨꯒꯤꯒ ꯅꯠꯇꯦꯗ ꯄꯥꯕ, ꯌꯨꯝꯂꯣꯟꯅꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤꯗꯨꯒ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡꯁꯤꯗ ꯅꯝꯊꯠꯅꯔꯨꯔ ꯃꯥꯜꯂꯦ, ꯑꯗꯨꯒꯤꯅꯤ ꯂꯣꯛ ꯊꯨꯡꯂꯤꯕꯁꯦ꯫ ꯃꯕꯥꯅꯤ ꯏꯟꯊꯨꯅꯕꯗ ꯏꯁꯤꯡ ꯐꯅꯌꯥꯝ ꯊꯛꯆꯤꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ, ꯄꯥꯛꯅ ꯐꯈꯤꯔꯣꯏ꯫ ꯄꯨꯖꯥꯔꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯑꯩꯅ ꯑꯣꯏꯈꯤꯗꯧ ꯃꯥꯜꯂꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯃꯣꯏ ꯑꯅꯤꯒꯤ ꯎꯅ ꯌꯥꯗꯕꯤ ꯈꯟꯅꯗꯣꯏ ꯂꯥꯎꯅꯗꯣꯏꯗ ꯇꯧꯕꯤꯁꯦ ꯃꯁꯤꯗ ꯇꯣꯛꯂꯣ ꯍꯥꯏꯕꯁꯤ ꯌꯥꯗꯦꯗ꯫ ꯑꯩꯒꯤ ꯏꯃꯧ ꯑꯁꯤꯁꯨ ꯆꯥꯎꯕꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯩꯗꯤ ꯃꯣꯏꯒꯤ ꯈꯠꯅꯕꯤꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ꯫ ꯍꯦꯔꯥ ꯄꯥꯄ, ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯛꯂꯒꯕꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯥꯗ? ꯑꯩꯈꯣꯏꯁꯤꯕꯨ ꯃꯣꯏꯒꯤ ꯃꯈꯥꯗ ꯂꯩꯕ ꯃꯤꯔꯣ? ꯃꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯅꯤꯔꯒ ꯆꯥꯈ꯭ꯔꯒꯦ? ꯑꯩꯒꯤ ꯋꯥꯗꯤ ꯃꯤꯅꯕꯨ ꯈꯠꯅꯕ ꯍꯧꯔꯛꯂꯕꯗꯤ ꯂꯦꯞꯅ ꯊꯥꯔꯨꯅꯨ ꯁꯤ ꯂꯩ꯫ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯗꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯁꯤꯜꯂꯛꯄ ꯇꯥꯕꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯅꯨꯄꯥ ꯃꯆꯥ, ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ꯫ ꯑꯃꯒꯤ ꯂꯩꯇꯕꯗ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯔꯒ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕꯁꯤꯅ ꯏꯄꯥꯒꯤ ꯑꯄꯥꯝꯕꯅꯤ꯫ ꯑꯗꯨꯅ ꯄꯥꯕꯒꯤ ꯋꯥꯈꯜꯅꯤ꯫ ꯄꯥꯕꯅ ꯈꯜꯂꯤꯕꯗꯨꯒꯨꯝ ꯃꯤ ꯈꯨꯗꯤꯡ ꯈꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ꯫ ꯑꯗꯨꯒ ꯄꯥꯕ, ꯌꯨꯝꯊꯪꯅꯔꯤꯕ ꯈꯨꯔꯥ ꯆꯥꯎꯕꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯀꯣꯛ ꯑꯃ ꯇꯧꯏ꯫ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯑꯩꯈꯣꯏꯔꯣꯝꯗ ꯈꯠꯅꯕ ꯍꯧꯗꯣꯏ ꯇꯧꯔꯒ ꯂꯩ꯫ ꯃꯤꯉꯣꯟꯗꯁꯨ ꯄꯪꯇꯥꯏ ꯇꯥꯏꯁꯤꯟꯕ ꯐꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯁꯣꯏꯔꯨꯗꯅ ꯃꯤꯅ ꯍꯦꯛꯇ ꯈꯠꯅꯕ ꯍꯧꯔꯛꯄ ꯍꯧꯅꯗꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯅ ꯃꯤꯒꯤ ꯂꯝꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯤꯟꯕꯗꯣ ꯃꯗꯨ ꯇꯧꯒꯅꯨ ꯍꯥꯏ꯫ ꯃꯥꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯅꯤꯡꯂꯕꯁꯨ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯗ ꯊꯥꯎ ꯍꯥꯏ ꯀꯣ꯫ ꯄꯥꯕ, ꯑꯩꯈꯣꯏ ꯉꯥꯎꯗꯦ꯫ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯑꯩꯈꯣꯏꯅ ꯏꯟꯁꯥꯡ ꯊꯥꯔꯨꯕ ꯅꯠꯇꯦ꯫ ꯐꯛꯂꯥꯡ ꯅꯥꯀꯟꯒꯤ ꯃꯐꯝ ꯈꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯁꯤꯗ ꯅꯃꯧ ꯅꯨꯄꯤꯅ ꯐꯗꯤꯒꯣꯝ ꯈꯔ ꯍꯨꯟꯕꯅꯤ꯫ ꯃꯁꯤꯗꯤ ꯑꯐꯕ ꯊꯕꯛꯅꯤ꯫ ꯌꯨꯝꯗ ꯐꯗꯤꯒꯣꯝ ꯍꯧꯔꯕꯗꯤ ꯀꯩꯊꯦꯜꯗꯒꯤ ꯃꯈꯥꯏ ꯁꯤꯀꯤ ꯊꯤꯡꯂꯒ ꯂꯩꯔꯣꯏꯗꯧꯕꯅꯤ꯫ ꯄꯥꯕ, ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯂꯁꯤ꯫ ꯅꯃꯧ ꯅꯨꯄꯤ ꯇꯥꯔꯕꯗꯤ ꯃꯆꯤꯟꯁꯦ ꯑꯃꯨꯛ ꯌꯧ ꯇꯧꯗꯅ ꯄꯥꯕꯗ ꯑꯣꯟꯁꯤꯟꯕꯤꯔꯅꯤ꯫ ꯂꯨꯈꯣꯏ ꯃꯥꯟꯅꯕ ꯇꯟꯗꯨꯅ ꯇꯨꯃꯤ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯥ ꯋꯥꯗꯕꯗꯤ ꯉꯝꯗꯦ꯫ ꯃꯇꯥꯎ ꯆꯥꯎꯕꯒ ꯃꯥꯒꯒꯤ ꯃꯔꯨꯞ ꯑꯣꯏꯕꯒꯤ ꯅꯨꯡꯁꯤꯅꯕ ꯃꯔꯤ ꯑꯁꯤ ꯃꯆꯥ ꯃꯃꯧ ꯍꯥꯛꯇꯛꯇ ꯃꯥꯡꯂꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯅ ꯃꯁꯥꯗꯨ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯤ꯫ ꯁꯣꯝꯗꯁꯨ ꯆꯥꯎꯕꯅ ꯃꯃꯧ ꯅꯨꯄꯤꯗ ꯉꯥꯡꯂꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯑꯗꯨꯛ ꯃꯊꯣꯡ ꯑꯣꯛꯇꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯧꯒꯅꯨꯀꯣ꯫ ꯃꯤꯒꯤ ꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯌꯨꯝꯂꯣꯟꯅꯔꯒ ꯈꯠꯅꯁꯦꯅ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯥꯡꯗ ꯐꯖꯗꯦ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯂꯣꯛ ꯊꯨꯡꯕꯒꯤ ꯃꯈꯣꯜꯗꯨ ꯁꯤꯔꯤ ꯁꯤꯔꯤ ꯇꯧꯅ ꯏꯁꯧ ꯇꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯄꯥꯕ, ꯑꯩꯅ ꯍꯦꯟꯅ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯅꯤꯡꯗꯦ꯫ ꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯥꯗꯣꯛꯄꯁꯤꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦ꯫ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯌꯦꯗꯣ ꯃꯣꯏ ꯇꯧꯔꯦ꯫ ꯑꯗ ꯌꯥꯗꯦ ꯍꯥꯏꯕꯗꯨꯃ ꯅꯃꯧ ꯑꯣꯏꯅ ꯈꯪꯍꯟꯕꯅꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯩꯉꯣꯟꯗ ꯃꯣꯏꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏ꯫ ꯃꯣꯏꯅ ꯉꯝꯃꯤꯕꯨ ꯃꯤꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯖꯤꯜꯂꯛꯄ ꯉꯝꯃꯤꯅꯦ꯫ ꯃꯁꯤ ꯄꯨꯝꯕ ꯄꯥꯕꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯀꯩꯗꯧꯔꯗꯅ? ꯀꯔꯤ ꯇꯧꯗꯅꯤ? ꯄꯥꯕꯅ ꯊꯤꯕꯣꯡ ꯂꯥꯎꯕꯗꯨ ꯅꯠꯇ꯭ꯔꯣ? ꯄꯣꯔꯣ ꯃꯆꯥ ꯑꯃꯈꯛꯀ ꯏꯪꯈꯣꯜ ꯆꯥꯎꯈ꯭ꯔꯕꯁꯤꯒ ꯑꯣꯟꯊꯣꯛꯅꯔꯤꯕꯗꯣ꯫ ꯄꯥꯕꯅ ꯊꯤꯕꯣꯡ ꯂꯥꯎꯔꯝꯗ꯭ꯔꯕꯗꯤ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕ ꯏꯀꯥꯏ ꯈꯪꯗꯕꯤ ꯈꯪꯗꯕꯁꯤꯡꯁꯤꯅ ꯂꯩꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯔꯝꯗꯧꯅꯤ꯫ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯍꯅꯨꯕꯅꯤ ꯅꯪꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯐꯔꯛꯏꯅꯤ꯫ ꯂꯝ ꯁꯨꯝ ꯈꯣꯞꯆꯤꯜꯂꯛꯄꯗ ꯌꯨꯝ ꯑꯅꯤꯁꯦ ꯁꯝꯖꯤꯟꯅꯗꯧꯔꯦ꯫ ꯁꯝꯖꯤꯟꯅꯗꯧꯔꯦꯗꯅ꯫ ꯁꯤꯗ ꯅꯠꯇꯅ ꯄꯨꯈ꯭ꯔꯤꯁꯤꯃꯁꯨ ꯍꯧꯖꯤꯛꯁꯦ ꯃꯤꯇꯥꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯆꯥꯎꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯏꯄꯥꯒꯤ ꯊꯣꯏꯕ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯩꯕꯨ ꯑꯣꯏꯅ ꯐꯨ ꯍꯥꯏꯕ꯭ꯔꯥ? ꯅꯪ ꯑꯣꯏꯅ ꯐꯨꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯃꯈꯛ ꯏꯄꯥꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠ ꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ ꯍꯥꯏ꯫ ꯑꯩꯅ ꯑꯁꯦꯡ ꯑꯁꯦꯡꯕ ꯃꯌꯥꯝ ꯑꯃ ꯀꯨꯔꯥꯟ ꯐꯥꯛꯊꯔꯛꯂꯕꯅꯤꯅ ꯄꯥꯕꯗꯤ ꯁꯥꯎꯅꯤꯡꯂꯝꯃꯅꯤ, ꯂꯣꯏꯔꯝꯃꯅꯤ ꯁꯥꯎꯅꯤꯡꯕꯅ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯥꯕ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯉꯥꯡꯂꯤꯁꯤꯡꯁꯦ ꯑꯔꯥꯟꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯄꯥꯕꯅ ꯊꯤꯕꯣꯡ ꯂꯥꯎꯔꯕꯗꯨꯅꯅꯤ ꯃꯥ ꯃꯂꯨꯈꯣꯏꯅ ꯄꯣꯔꯣ ꯃꯆꯥ ꯑꯃ ꯄꯤꯔꯒ ꯏꯪꯈꯣꯜ ꯂꯧꯈ꯭ꯔꯤꯕꯗꯣ꯫ ꯑꯩꯁꯨꯅꯦ ꯈꯜꯂꯨꯔꯒ ꯄꯥꯕ, ꯅꯪꯁꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯩꯀꯣ꯫ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯍꯧꯈ꯭ꯔꯕ ꯑꯃꯥꯡꯕ ꯑꯣꯟꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯀꯌꯥꯝ ꯀꯣꯊꯣꯛ ꯉꯥꯡꯅꯤꯡꯕ꯭ꯔꯥ? ꯉꯥꯡꯅꯤꯡꯕ꯭ꯔꯕ? ꯂꯨꯈꯣꯏꯁꯦ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯅꯤ꯫ ꯃꯥꯅ ꯃꯌꯨꯝ ꯏꯪꯈꯣꯜ ꯂꯩꯇ ꯂꯩꯐꯝ ꯂꯩꯇ ꯀꯉꯥꯎꯅꯔꯒ ꯂꯩꯕꯗꯨꯗ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯃꯉꯣꯟꯗ ꯂꯦꯝꯅ ꯄꯤꯊꯣꯛꯄꯅꯤ꯫ ꯑꯗ ꯃꯥꯅ ꯂꯦꯝꯅ ꯂꯧꯕ ꯅꯨꯡꯉꯥꯏꯇꯦ, ꯃꯥꯅ ꯐꯔꯛꯄ ꯄꯣꯔꯣꯝ ꯑꯁꯤ ꯏꯇꯥꯎ ꯅꯪ ꯂꯧꯔꯣꯏꯗꯨꯗ ꯑꯩꯉꯣꯟꯗ ꯄꯤꯔꯛꯄꯗꯨꯗꯩꯗꯤ ꯂꯧꯕꯅꯤ ꯀꯩꯅꯣ꯫ ꯑꯗꯨꯗꯒꯤ ꯑꯣꯟꯅꯈꯤꯕꯩ ꯋꯥꯅꯤ, ꯄꯤꯔꯛꯄꯅꯤ ꯏꯇꯥꯎꯗꯨꯅ꯫ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯄꯥꯕ, ꯄꯥꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩꯒꯤ ꯈꯨꯠ ꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦꯕ ꯑꯩ ꯐꯨꯅꯤꯡꯕꯅ꯫ ꯑꯩꯁꯨꯅꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯁꯤ ꯐꯨꯅꯤꯡꯕꯅ ꯈꯨꯠ ꯁꯥꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯦ꯫
ꯑꯍꯜꯅꯤ ꯀꯩꯅ ꯒꯙꯥ ꯁꯨꯕ ꯕꯪ ꯁꯨꯕ ꯑꯂꯣꯏꯅꯤ ꯇꯧꯔꯗꯅ ꯑꯍꯜ ꯐꯠꯇꯕꯒꯤꯅꯤ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯍꯩ ꯃꯧ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕꯗꯤ ꯄ꯭ꯔꯕ꯭ꯔ ꯍꯧꯒꯠꯈ꯭ꯔꯣ ꯑꯩꯅ ꯀꯅꯥ ꯂꯩꯇꯦ ꯏꯃꯧꯅꯤ ꯈꯟ ꯑꯁꯨꯝ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯅꯪ ꯊꯛꯈꯥ ꯌꯥꯝꯅ ꯅꯥꯏꯔꯛꯇ꯭ꯔꯦꯀꯣ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅ ꯉꯝꯕ ꯏꯄꯥꯒꯤ ꯑꯙꯥꯃꯣꯔꯥ ꯅꯪꯃꯁꯨ ꯑꯩꯒꯤ ꯂꯤꯆꯩ ꯆꯥꯕ ꯁꯣꯏꯔꯔꯣꯏ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯄꯨꯁꯤꯜꯂꯒ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯧꯔꯥꯡꯅꯅ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯈꯨꯠ ꯑꯗꯨ ꯖꯣꯔꯣ ꯖꯣꯔꯣ ꯍꯥꯝꯂꯒ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯣꯏꯒꯤ ꯀꯥꯗ ꯆꯪꯈꯤ ꯇꯧꯔꯤꯁꯤ ꯁꯞꯇꯥꯃꯨꯛꯅ ꯔꯥꯕꯣꯟꯒꯤ ꯀꯣꯟ ꯐꯦꯡꯕꯤꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯆꯤꯟ ꯑꯁꯤꯗ ꯁꯥꯎꯔꯤꯉꯩꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯅꯕ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄ ꯏꯇꯨꯝ ꯇꯨꯝꯕꯁꯤꯡꯗꯨ ꯍꯦꯛ ꯃꯥꯜꯂꯗꯅ ꯊꯣꯏꯕꯅ ꯕꯥꯕꯥ ꯑꯩꯅ ꯍꯦꯂꯣꯏ ꯇꯣꯝꯕꯤ ꯃꯥꯜꯂꯦꯅ ꯈꯟꯖꯔꯤꯕ ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯑꯗꯨꯛ ꯊꯤꯅ ꯍꯥꯏꯕꯗꯨꯗꯤ ꯄꯥꯕꯁꯨ ꯈꯤꯇꯪ ꯐꯖꯕꯗꯤ ꯋꯥꯠꯂꯤ ꯍꯥꯏ ꯆꯥꯎꯕꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯈꯣꯟꯖꯩ ꯃꯆꯩꯗꯣ ꯊꯣꯏꯕꯅ ꯀꯔꯤꯒꯤꯅꯣ ꯄꯥꯕ ꯇꯥꯟꯖꯥꯁꯤꯗ ꯈꯣꯟꯖꯩ ꯃꯆꯩ ꯑꯃꯨꯛ ꯊꯤꯔꯛꯏꯗꯤ ꯑꯩꯅ ꯈꯣꯟꯖꯩ ꯊꯤꯔꯤꯕꯁꯦ ꯏꯀꯥꯏ ꯈꯪꯗꯕꯗꯣ ꯏꯀꯥꯏ ꯈꯪꯅꯕ ꯈꯣꯟꯖꯩꯗꯨꯅ ꯂꯋꯥꯏ ꯂꯤꯟꯐꯨꯗꯨꯗ ꯁꯨꯗꯒꯦ ꯇꯧꯕ ꯑꯩꯗꯅꯦ ꯆꯥꯛꯈꯨꯝꯁꯤ ꯊꯣꯛꯆꯈ꯭ꯔꯒꯦꯗ ꯕꯥꯕꯥ ꯅꯊꯟꯅ ꯆꯥꯛꯇꯣ ꯏꯃꯥ ꯅꯤꯡꯁꯤꯡ ꯍꯥꯎꯅ ꯆꯥꯎ ꯁꯤ ꯍꯥꯏ ꯊꯣꯏꯕ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤ ꯆꯥꯎꯕꯅ ꯍꯩ ꯃꯧ ꯃꯆꯥ ꯉꯝꯗꯦꯗꯥꯏ ꯆꯥꯔꯤꯕꯁꯤꯡꯁꯤ ꯅꯪꯅ ꯂꯣꯏꯁꯤꯟꯒꯗꯕ ꯑꯣꯏꯔꯝꯒꯅꯤ ꯄ꯭ꯔꯕ꯭ꯔꯞ ꯂꯥꯎ ꯊꯣꯏꯕ ꯃꯄꯥꯅ ꯆꯥꯛꯈꯨꯝꯗ ꯂꯥꯎꯔꯤꯕꯗꯨ ꯃꯍꯥꯛ ꯇꯥꯏ ꯀꯣꯟ ꯐꯦꯡꯅꯤꯡꯗꯕꯅ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯔꯣꯏ ꯈꯜꯂꯤ ꯁꯤꯃꯛꯅ ꯆꯥꯛꯈꯨꯝꯗꯒꯤ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯛꯂꯛꯂꯒ ꯄ꯭ꯔꯕ꯭ꯔꯞ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯇꯝ ꯈꯔꯗꯤ ꯀꯦꯊꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯁꯥ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏ ꯑꯅꯤꯗꯨꯒꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗ꯭ꯔꯦ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯃꯤꯁꯤꯡꯗꯤ ꯁꯥꯟꯇꯤ ꯍꯥꯏꯕꯗꯨ ꯐꯪꯂꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯦꯊꯕꯤꯒ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯅ ꯈꯠꯅꯕꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯅꯗꯕꯅꯤ ꯂꯩꯍꯥꯎꯒꯤ ꯌꯨꯝꯗꯅꯤ ꯕꯤꯅꯥꯅ ꯂꯥꯛꯇꯨꯅ ꯑꯅꯤꯗꯨ ꯋꯥꯔꯤ ꯇꯧꯔꯤ ꯕꯤꯅꯥꯅ ꯂꯩꯍꯥꯎꯗ ꯑꯁꯨꯝꯅ ꯍꯥꯏ ꯂꯩꯍꯥꯎ ꯅꯪꯅ ꯁꯥꯕ ꯑꯁꯨꯡ ꯐꯅꯦꯛ ꯑꯗꯣ ꯌꯥꯝ ꯐꯖꯩ ꯁꯦꯠꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯃꯤꯅ ꯇꯝꯂꯛꯄꯗꯒꯤ ꯏꯆꯦꯁꯦ ꯐꯅꯦꯛ ꯂꯩꯕ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯐꯅꯦꯛ ꯑꯀꯛꯄꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯂꯩꯔꯕꯗꯤ ꯏꯆꯦ ꯖꯨꯔꯥ ꯑꯅꯤꯗ ꯂꯧꯒꯦ ꯂꯩ ꯏꯆꯦ ꯍꯟꯗꯛ ꯅꯣꯡ ꯅꯤꯅꯤꯁꯦ ꯐꯤ ꯂꯦꯞꯇꯅ ꯁꯥꯕꯒꯤ ꯐꯅꯦꯛ ꯑꯀꯛꯄ ꯈꯔ ꯂꯩ ꯖꯨꯔꯥ ꯑꯅꯤ ꯁꯨꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯃꯨꯛꯇ ꯌꯦꯡꯂꯛꯈꯤꯒꯦ ꯑꯩ ꯍꯣꯏ ꯍꯣꯏ ꯌꯦꯡꯉꯛꯑꯣ ꯂꯩꯍꯥꯎ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯥꯕ ꯂꯣꯏꯔꯕ ꯐꯅꯦꯛ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯖꯨꯔꯥ ꯑꯅꯤ ꯁꯨꯕ꯭ꯔꯥ ꯌꯦꯡꯂꯨꯕꯗ ꯐꯅꯦꯛ ꯖꯨꯔꯥ 3 ꯁꯨꯔꯝꯃꯤ ꯏꯆꯦ ꯖꯨꯔꯥ 3 ꯁꯨꯔꯝꯃꯤ ꯏꯆꯦꯒꯤ ꯖꯨꯔꯥ 2 ꯂꯧꯒꯅꯤ ꯍꯥꯏꯕꯗꯣ ꯂꯧꯔꯨꯁꯤ ꯁꯤꯗ ꯂꯩꯔꯦ ꯕꯤꯅꯥ ꯐꯤꯗꯨ ꯂꯧꯁꯤꯜꯂꯒ ꯁꯤꯗ ꯂꯩꯔꯦ ꯑꯗꯨ ꯂꯩꯍꯥꯎ ꯅꯪꯒꯤ ꯐꯅꯦꯛꯁꯦ ꯏꯆꯦ ꯈꯔꯒ ꯂꯧꯈꯤꯒꯦ ꯅꯤꯡꯊꯝ ꯊꯥ ꯂꯣꯏꯔꯛꯀꯅꯤ ꯁꯤꯗꯒꯤꯗꯤ ꯁꯖꯤꯕꯨ ꯊꯥꯁꯨ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯔꯣꯏ ꯑꯗꯨꯅ ꯆꯩꯔꯥꯎꯕꯒꯤ ꯌꯨꯝꯒꯤ ꯐꯤ ꯇꯝꯅꯅꯕ ꯁꯦ ꯉꯜꯂꯤꯉꯩꯗꯒꯤ ꯂꯩꯁꯤꯜꯍꯧꯒꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯇ ꯁꯦꯜ ꯆꯣꯛ ꯄꯨꯊꯣꯛꯂꯒ ꯂꯩꯕ ꯍꯥꯏꯕꯗꯣ ꯋꯥꯅ ꯊꯣꯛꯏ ꯑꯗꯨꯅ ꯉꯜꯂꯤꯉꯩꯁꯤꯗ ꯈꯖꯤꯛ ꯈꯖꯤꯛ ꯂꯧꯁꯤꯜꯍꯧꯒꯦ ꯂꯧꯑꯣ ꯏꯆꯦ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣ ꯌꯨꯝꯒ ꯊꯥꯔꯒ ꯁꯥꯒꯩꯒꯤ ꯃꯧꯁꯤꯡꯗꯨꯒꯅꯦ ꯃꯧ 9ꯗꯤ ꯑꯣꯏꯒꯅꯤ ꯐꯅꯦꯛꯇꯣ ꯃꯣꯏ 9ꯒꯤ ꯂꯧꯒꯦ ꯃꯣꯏ 9ꯒꯤꯗꯤ ꯐꯅꯦꯛ ꯖꯨꯔꯥ 4 ꯑꯣꯏꯔꯝꯕꯅꯤ ꯅꯪꯕꯨ ꯀꯔꯝ ꯀꯥꯟꯗ ꯐꯅꯦꯛ ꯖꯨꯔꯥ 4 ꯁꯥꯕ ꯂꯣꯏꯒꯅꯤ ꯃꯇꯝ ꯑꯃꯗꯤ ꯍꯥꯏꯔꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯇ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯕꯗꯣ ꯑꯩ ꯉꯝꯃꯣꯏ ꯏꯆꯦ ꯊꯣꯟ ꯆꯤꯠꯅ ꯀꯣꯟꯁꯤꯗ ꯐꯝꯂꯒ ꯐꯤ ꯁꯥꯔꯕꯗꯤ ꯐꯅꯦꯛ ꯖꯨꯔꯥ 4ꯗꯨꯗꯤ ꯊꯈꯥꯏ ꯐꯥꯔꯣꯏ ꯑꯗ ꯑꯩꯈꯣꯏ ꯊꯪꯅꯕꯁꯤꯗ ꯆꯔꯣꯏ 2 ꯈꯛ ꯂꯩꯔꯤ ꯃꯣꯏꯅ ꯂꯥꯎꯈꯣꯡ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯔꯕꯗꯤ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯂꯒ ꯐꯤ ꯁꯥꯕ ꯉꯝꯕ ꯅꯠꯇꯦ ꯅꯨꯃꯤꯗꯥꯡ ꯅꯠꯇ꯭ꯔꯕꯗꯤ ꯑꯗꯨꯅ ꯏꯆꯦꯒꯤꯁꯦ ꯆꯞ ꯆꯥꯅ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯂꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯊꯈꯥꯏ ꯍꯦꯜꯂꯒ ꯊꯥ ꯐꯥꯔꯝꯗꯥꯏ ꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯆꯔꯣꯏ 2 ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯅꯥꯅꯣ ꯀꯅꯥ ꯑꯣꯏꯅꯤ ꯏꯆꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯏꯆꯦꯅ ꯈꯪꯂꯝꯃꯅꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯆꯤꯟ ꯀꯟꯕꯗ ꯂꯝꯕꯥ ꯂꯩꯇꯕꯤ ꯆꯔꯣꯏ 2 ꯈꯛ ꯂꯩꯔꯤꯕꯁꯤꯅꯤ ꯕꯤꯅꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯣꯏꯅꯦ ꯂꯩꯍꯥꯎ ꯏꯆꯦꯗꯤ ꯚꯥꯞ ꯑꯣꯏꯔꯨꯗ꯭ꯔꯦꯅꯦ ꯑꯗꯣ ꯅꯪꯕꯨ ꯑꯅꯤꯁꯤꯒ ꯌꯨꯝꯂꯣꯟꯅꯔꯤꯁꯦ ꯇꯟꯗ꯭ꯔꯣ ꯅꯍꯥꯟꯁꯨ ꯃꯣꯏ 2ꯗꯣ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯐꯨꯗꯠꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯀꯥꯏꯅꯤꯅ ꯉꯥꯡꯅꯩꯅꯦ ꯇꯟꯕꯒꯤꯗꯤ ꯏꯆꯦ ꯌꯥꯝ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯅꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯁꯤ ꯑꯩ ꯍꯩꯅꯗꯦꯕ ꯃꯣꯏꯒꯤ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯁꯨꯝꯅ ꯋꯥꯔꯤꯗꯨ ꯂꯩꯍꯥꯎꯅ ꯊꯩꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯇꯧꯏ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯣꯛ ꯊꯨꯡꯗꯨꯅ ꯅꯥꯔꯨꯕ ꯀꯦꯊꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯥꯕ ꯐꯔꯛꯇꯨꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯈꯠꯅ ꯆꯩꯅ ꯇꯧꯕ ꯍꯧꯔꯦ ꯑꯅꯤꯁꯤ ꯎꯅꯕ ꯁꯨꯛꯌꯥ ꯌꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏ
ꯀꯩꯊꯦꯜ ꯃꯆꯥꯗꯅꯤ ꯀꯦꯊꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯦꯝꯆꯥꯒꯤ ꯄꯣꯠꯐꯝꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯌꯥꯕ ꯆꯥꯅꯤꯡꯕ ꯏꯟꯁꯥꯡ ꯈꯜꯂꯤ꯫ ꯃꯁꯤꯗ ꯃꯃꯤꯠꯇꯨꯅ ꯌꯣꯟꯅꯕ ꯊꯔꯣꯏ ꯈꯔ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯤꯕꯗꯨ ꯎꯔꯗꯨꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯀꯔꯤꯅꯣꯃ ꯍꯥꯏꯒꯦ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯦ, ꯊꯔꯣꯏꯁꯤꯡꯗꯣ ꯑꯩ ꯂꯩꯔꯒꯦ, ꯑꯩꯒꯤ ꯈꯥꯎꯁꯤꯗ ꯍꯥꯞꯆꯤꯟꯕꯤꯔꯣ, ꯃꯃꯜꯕꯨ ꯀꯌꯥꯅꯣ?" ꯈꯣꯟꯖꯦꯜꯗꯨꯗ ꯀꯦꯊꯕꯤ ꯃꯃꯥꯏꯁꯠ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯆꯤꯟ ꯄꯩꯊꯣꯛꯂꯝ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯁꯤꯜꯂꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯊꯔꯣꯏꯁꯤꯡꯗꯨ ꯑꯗꯨꯝ ꯂꯧꯖꯈ꯭ꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯦꯛꯅꯕꯤ ꯑꯣꯏꯔꯝꯕꯗꯨꯗ ꯀꯦꯊꯕꯤ ꯑꯉꯝ ꯇꯥꯟꯗꯨꯅ ꯄꯣꯠ ꯌꯣꯟꯕꯤꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯅꯦ, ꯊꯔꯣꯏꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯗꯧꯅꯤ, ꯃꯤꯉꯣꯟꯗꯒ ꯄꯤꯕ ꯌꯥꯗ꯭ꯔꯦꯀꯣ?" ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯕ꯭ꯔꯪ ꯍꯦꯛꯇ ꯁꯥꯎꯒꯠꯇꯨꯅ, "ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯊꯔꯣꯏꯁꯤꯡꯁꯦ ꯑꯩ ꯅꯍꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯁꯦꯜꯒ ꯄꯤꯈ꯭ꯔꯕꯣ?" "ꯄꯤꯒꯦꯔꯥ ꯄꯤꯔꯣꯏꯒꯦꯔꯥ, ꯑꯩꯒꯤ ꯆꯤꯟꯁꯤꯅ ꯍꯥꯟꯅ ꯊꯔꯣꯏꯁꯦ ꯂꯩꯔꯒꯦꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯒꯤ ꯆꯤꯟꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯈꯨꯠꯁꯤꯅ ꯍꯥꯟꯅ ꯑꯗꯨꯝ ꯍꯥꯜꯂ ꯃꯥꯜꯂꯦ ꯀꯣ? ꯊꯔꯣꯏꯁꯤꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯕ, ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯗꯣ ꯌꯥꯝꯅ ꯏꯆꯝ ꯆꯝꯅ ꯊꯤꯟꯕ ꯅꯠꯇꯤꯌꯦ, ꯊꯔꯣꯏꯁꯦ ꯑꯩꯅ ꯂꯩꯔꯒꯦ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤꯁꯤꯅ ꯊꯤꯜꯂꯤꯕꯅꯤ꯫ ꯅꯪꯒꯤꯗꯨꯒꯤ ꯃꯔꯩꯗꯣ ꯁ꯭ꯋꯥꯏꯗ ꯇꯧꯔꯛꯀꯅꯨ, ꯃꯁꯦ ꯂꯝꯕꯤꯅꯤ, ꯈꯔ ꯈꯔꯁꯨ ꯏꯀꯥꯏꯕ ꯇꯝꯃꯣ." "ꯏꯅꯦ, ꯀꯔꯤ ꯌꯦꯡꯂꯤꯒꯦ? ꯑꯩꯒꯤ ꯊꯔꯣꯏꯁꯤꯡꯗꯣ ꯑꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯣ." ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯂꯝꯕ ꯃꯦꯝꯆꯥ ꯏꯉꯛ ꯉꯛꯅ, ꯍꯣꯏ ꯍꯣꯏ, ꯍꯥꯞꯄꯤꯔꯒꯦ ꯍꯥꯞꯄꯤꯔꯒꯦ." ꯀꯦꯊꯕꯤ ꯁꯥꯎꯅ, "ꯏꯅꯦ, ꯀꯩꯅꯣ ꯊꯔꯣꯏ ꯍꯥꯞꯀꯦ ꯇꯧꯔꯤꯒꯦ? ꯍꯥꯞꯀꯦ ꯍꯥꯏꯔꯕꯁꯨ ꯑꯩꯒꯤ ꯈꯥꯎꯁꯤꯗ ꯑꯣꯏꯅ ꯍꯥꯞꯄꯤꯔꯛꯑꯣ, ꯊꯔꯣꯏꯗꯣ ꯑꯩ ꯅꯍꯥꯟ ꯂꯧꯒꯦ ꯇꯧꯕꯅꯤ." ꯃꯦꯝꯆꯥ ꯅꯨꯡꯁꯤ ꯇꯣꯝꯕꯤꯒꯤ ꯈꯥꯎꯗ ꯊꯔꯣꯏ ꯍꯥꯞꯀꯦ ꯇꯧꯔꯝꯕꯗꯒꯤ ꯂꯦꯞꯂꯒ ꯑꯅꯤꯗꯨꯗ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯒ ꯂꯩ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ, "ꯏꯅꯦ, ꯑꯉꯥꯎꯕꯤꯅ ꯉꯥꯡꯕ ꯋꯥ ꯊꯥꯖꯕꯤꯒꯅꯨ, ꯑꯩ ꯊꯦꯡꯂꯕꯅꯤ, ꯊꯔꯣꯏꯗꯣ ꯍꯥꯞꯄꯤꯔꯛꯑꯣ, ꯃꯃꯜꯁꯨ ꯍꯥꯏꯕꯤꯔꯛꯑꯣ, ꯃꯈꯥꯏ ꯁꯤꯀꯤꯒ ꯇꯥꯎ ꯀꯥꯏꯅꯒ ꯑꯩ ꯍꯥꯏꯖꯔꯣꯏ." ꯀꯦꯊꯕꯤꯁꯨ ꯍꯥꯏ, "ꯏꯅꯦ, ꯊꯔꯣꯏꯗ ꯃꯤꯉꯣꯟꯗ ꯄꯤꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ, ꯑꯩ ꯅꯍꯥꯟꯅ ꯏꯅꯦꯒꯤ ꯄꯣꯠꯐꯝꯁꯤ ꯂꯥꯛꯄꯅꯤ, ꯑꯗꯨꯅ ꯊꯔꯣꯏꯗꯣ ꯑꯩꯉꯣꯟꯗ ꯄꯤꯐꯝ ꯊꯣꯛꯑꯦ, ꯁꯤ ꯑꯩꯒꯤ ꯈꯥꯎꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯣ." ꯃꯁꯤꯗ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯁꯥꯎꯟ ꯍꯦꯛꯇ ꯍꯥꯏ, "ꯍꯩ, ꯀꯦꯊꯕꯤ ꯍꯥꯏꯕꯤ, ꯃꯥꯏ ꯄꯥꯟꯗꯕꯤ, ꯏꯀꯥꯏ ꯈꯪꯗꯕꯤ! ꯅꯪ ꯉꯁꯤ ꯑꯩꯅ ꯏꯁꯤꯡꯁꯤ ꯀꯥꯔꯛꯂꯕꯗꯤ ꯀꯩꯊꯦꯜ ꯑꯣꯏꯔꯕꯁꯨ ꯅꯁꯝꯗꯣ ꯐꯣꯏꯅꯤꯁꯦ ꯅꯪ! ꯍꯔꯦ, ꯅꯪꯅ ꯁꯝ ꯐꯣꯏꯔꯒ ꯁꯦꯁꯦ ꯑꯩꯅ ꯈꯨꯠ ꯁꯥ ꯊꯦꯛꯇꯅ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯈꯤꯒꯗ꯭ꯔꯣ? ꯃꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯧꯏ, ꯃꯤ ꯁꯥꯎ ꯎꯁꯤꯠꯇꯦꯕ." "ꯎꯁꯤꯠꯇꯦ, ꯀꯦꯊꯕꯤ ꯑꯩꯅ ꯎꯁꯤꯠꯄ ꯃꯤ ꯀꯅꯥꯝ ꯂꯩꯇꯦꯌꯦ, ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯐꯥꯎꯕꯤ?" ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯈꯟꯅꯔꯛꯂꯤ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯃꯕꯥꯅꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯌꯦꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧꯁꯤꯡꯗꯨꯗ ꯃꯦꯝꯆꯥ ꯑꯣꯏꯅ ꯏꯀꯥꯏꯔꯛꯇꯨꯅ ꯑꯁꯨꯝꯅ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ ꯑꯅꯤ, ꯈꯟꯅꯔꯤꯕꯗꯣ ꯑꯃꯨꯛꯇ ꯂꯦꯞꯄꯨ, ꯑꯩꯅꯦ ꯅꯕꯥꯅꯤꯗ ꯊꯔꯣꯏꯒ ꯑꯃꯠꯇ ꯌꯣꯟꯅꯔꯣꯏ, ꯁꯤꯠꯇ꯭ꯔꯕꯁꯨ ꯇꯣꯛꯂꯁꯅꯣ, ꯑꯩ ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ, ꯅꯣꯏꯅ ꯈꯠꯅꯒꯦ ꯍꯥꯏꯔꯕꯁꯨ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯒ ꯈꯠꯅꯕꯤꯔꯨꯔꯣ, ꯑꯩꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗꯗꯤ ꯈꯠꯅꯕꯤꯔꯅꯨ. ꯅꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯄꯣꯠꯐꯝ ꯃꯃꯥꯡꯁꯤꯗ ꯅꯆꯤꯟꯗꯣ ꯀꯕꯣꯛꯄꯒꯨꯝ ꯃꯈꯩ ꯂꯥꯎꯅꯗꯅ ꯉꯥꯡꯅꯔꯕꯅꯤꯅ ꯃꯤ ꯑꯃꯠꯇ ꯑꯩꯒꯤ ꯄꯣꯠꯐꯝꯁꯤ ꯆꯪꯉꯛꯇ꯭ꯔꯦ. ꯅꯣꯏ ꯎꯕꯗ ꯀꯤꯔꯕ꯭ꯔꯥ ꯀꯔꯤꯅꯣ? ꯃꯃꯥꯏ ꯂꯩꯗꯅ ꯍꯟꯅꯈ꯭ꯔꯦ. ꯑꯩ ꯄꯣꯠ ꯁꯤꯠꯇꯕ ꯇꯥꯔꯦ. ꯅꯣꯏ ꯑꯅꯤꯅꯦ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯣ." "ꯍꯩꯃ, ꯆꯠꯇꯤꯌꯦ, ꯁꯨꯝ ꯈꯠꯅꯔꯒ ꯂꯩꯌꯦ." "ꯍꯩ, ꯅꯣꯏ ꯑꯅꯤꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯂꯣ, ꯏꯔꯣꯏ ꯃꯥꯟꯕꯤꯁꯤꯡꯁꯤꯗꯤ." ꯈꯠꯅꯔꯝꯕ ꯑꯅꯤꯗꯨ ꯃꯦꯝꯆꯥꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ "ꯂꯦꯞꯇꯅ ꯂꯩꯔꯅꯨꯅꯦꯍꯦ, ꯅꯁꯛꯁꯤꯡꯗꯨ ꯎꯕꯗ ꯀꯩꯊꯦꯜ ꯂꯩꯔꯦꯝꯕꯤꯒꯅꯦ ꯏꯅꯥꯛꯇ ꯆꯪꯂꯛꯇ꯭ꯔꯦ, ꯆꯠꯄꯤꯈ꯭ꯔꯣ ꯆꯠꯄꯤꯈ꯭ꯔꯣ." ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯐꯦꯠ ꯇꯧꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣ, ꯇꯥꯟꯗ꯭ꯔꯕꯁꯨ ꯆꯠꯀꯅꯤ, ꯍꯅꯨꯕꯤ ꯍꯩꯅꯦꯛ ꯈꯨꯏꯕꯤ ꯃꯥꯟꯕꯤꯁꯤꯗꯤ, ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖꯁꯥꯏ." ꯁꯤ ꯍꯥꯏꯔꯝ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯀꯦꯊꯕꯤꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯀꯦꯊꯕꯤꯁꯨ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ 마ꯁꯨ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯑꯃꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯦꯊꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯀꯦꯊꯕꯤꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯂꯩꯔꯔꯦ꯫ ꯌꯥꯝ ꯆꯥꯎꯕꯗꯤ ꯑꯣꯏꯗ꯭ꯔꯤ, ꯆꯍꯤ 4-5ꯃꯨꯛ ꯁꯨꯔꯝꯂꯒꯅꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ꯫ ꯅꯨꯄꯥ ꯃꯆꯥ ꯑꯣꯏꯕꯅ ꯃꯈꯨꯠ ꯃꯁꯥꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯇꯨꯝꯕꯗꯨꯅ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯂꯩꯊꯔꯛꯂ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯂꯤ꯫ ꯃꯄꯨꯔꯣꯏꯕꯗꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤ, ꯆꯥꯎꯕꯁꯨ ꯃꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥꯅꯤ꯫ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝꯅ ꯒꯥ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨ ꯑꯁꯨꯝ ꯂꯥꯡꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯃꯈꯣꯜ ꯑꯗꯨꯗ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯍꯥꯛ ꯇꯨꯝꯕ ꯀꯥꯏꯔꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣ ꯃꯤꯒꯤ ꯃꯌꯨꯝꯁꯤ ꯂꯥꯛꯂꯒ ꯂꯥꯡꯂꯤꯕꯁꯤꯕꯣ? ꯍꯦꯛꯇ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕꯁꯤꯗ ꯃꯍꯥꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯤꯗ ꯇꯨꯝꯕꯒ ꯂꯣꯏꯅ ꯀꯥꯏꯔꯦ ꯍꯥꯏꯕꯅꯤꯗ꯫ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯍꯥꯏ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ
ꯑꯣꯏꯔꯝꯂꯤꯕ ꯃꯄꯥꯟꯒꯤ ꯐꯤꯕꯝ ꯑꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ꯫ ꯋꯥꯔꯛꯇꯕꯤ ꯃꯆꯥ ꯀꯩꯅꯣ ꯅꯣꯏꯅ ꯇꯧꯔꯤꯕꯗꯣ? ꯂꯩꯔꯝꯃꯨ ꯈꯪꯒꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯊꯥꯕ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯕ ꯆꯟꯗ꯭ꯔꯃꯨꯈꯤ ꯑꯉꯧꯕ ꯆꯕꯨꯟ ꯇꯦꯛꯊꯕ ꯃꯈꯩ ꯁꯥꯠꯄ ꯂꯩ ꯑꯗꯨ ꯑꯉꯥꯡ ꯃꯌꯥꯝꯅ ꯃꯔꯨ ꯀꯣꯛꯇꯨꯅ ꯁꯨꯃꯥꯡꯗꯨ ꯂꯩꯅ ꯂꯣꯏꯔꯝꯂꯦ꯫ ꯑꯁꯤꯒꯤꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯥꯎꯔꯤꯕ꯫ ꯍꯧꯖꯤꯛꯅ ꯆꯩ ꯑꯃ ꯄꯥꯏ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯅꯗꯨꯅ ꯆꯩꯗꯨꯅ ꯀꯟꯗꯨꯅ ꯐꯨꯔꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯆꯩ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯗ ꯐꯨꯗꯨꯅ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛꯁꯤ ꯀꯅꯥꯅ ꯁꯥꯟꯅꯁꯤ ꯍꯧꯏ? ꯇꯧꯈꯤꯗ꯭ꯔ ꯃꯇꯨꯡ ꯅꯥꯏꯒꯤꯅꯤꯅꯦ ꯐꯨꯔꯛꯀꯅꯣ ꯑꯩꯅ ꯎꯕ ꯅꯠꯇꯦ꯫ ꯁꯒꯦꯟꯅ ꯂꯩꯁꯤꯡꯁꯤ ꯍꯦꯛꯑꯒ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯁꯥꯟꯅꯁꯦꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯍꯧꯔꯤꯅꯤꯅꯦ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯅꯥꯏꯌꯦꯅꯤꯅꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯉꯥꯡ ꯑꯗꯨ ꯐꯨꯕ ꯂꯦꯞꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯁꯛꯍꯦꯟꯅ ꯆꯦꯟꯊꯣꯛꯈꯤꯕꯗꯨꯅ ꯂꯥꯛꯇꯨꯅ ꯁꯛꯍꯦꯟꯕꯨ ꯐꯥꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨꯅ ꯀꯟꯗꯨꯅ ꯐꯨꯔꯤ꯫ ꯇꯧꯈꯤꯗ꯭ꯔꯥ? ꯇꯧꯈꯤꯗ꯭ꯔ ꯃꯇꯨꯡ ꯃꯤꯒꯤ ꯌꯨꯝꯗ ꯄꯥꯟꯕ ꯂꯩ ꯍꯦꯛꯂꯒ ꯁꯥꯟꯅꯈꯤꯗ꯭ꯔꯣ? ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜ? ꯈꯨꯝꯃꯣ ꯅꯆꯤꯟꯗ ꯈꯨꯝꯃꯣ꯫ ꯅꯣꯏꯅ ꯃꯥꯅ ꯏꯟꯁꯤꯟꯕ꯭ꯔꯥ? ꯈꯨꯝꯃꯣ꯫ ꯂꯩ ꯍꯦꯛꯏꯗꯨꯗꯤ ꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕꯤ ꯁꯥꯟꯅꯕꯒꯤꯅꯦ ꯅꯪꯅ ꯈꯪꯗꯤ ꯈꯪꯗꯅ꯫ ꯃꯃꯥꯒꯤ ꯃꯆꯥꯅ ꯍꯥꯏꯕꯗ ꯃꯁꯦ ꯆꯞ ꯆꯥꯏꯅꯦꯍꯦ꯫ ꯍꯦ ꯑꯉꯥꯡ ꯅꯪ ꯅꯆꯤꯟꯗꯨ ꯊꯥꯖꯤꯜꯂꯨ ꯍꯥꯏꯕ꯭ꯔꯥ ꯅꯪ? ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯒ ꯈꯣꯝꯂꯒ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯥꯟꯕ ꯂꯩꯒ ꯍꯦꯛꯂꯒ ꯁꯥꯟꯅꯗꯅ ꯌꯥꯝ ꯉꯝꯗꯧꯔꯤꯅꯦ ꯅꯪ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ꯫ ꯅꯥꯏꯅꯤꯅꯦ ꯇꯧꯖꯔꯣꯏ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯣꯏ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨꯋꯣ ꯅꯥꯏꯌꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯛꯍꯦꯟ ꯐꯨꯔꯝꯕꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯁꯥꯎꯅ ꯁꯨꯃꯥꯡꯗ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯉꯥꯡꯗꯅ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯁꯛꯍꯦꯟꯁꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯀꯨꯏꯍꯧꯗꯦ ꯃꯆꯥ ꯐꯨꯔꯛꯄꯒꯤ ꯁꯥꯎꯅ ꯀꯦꯊꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯍꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ? ꯏꯗꯧꯔꯤꯕ ꯏꯆꯥꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯩꯐꯝ ꯃꯃꯤ ꯇꯥꯕ ꯃꯈꯩ ꯐꯨꯔꯛꯂꯤꯕꯁꯦ? ꯅꯆꯥꯗꯣ ꯂꯝ ꯍꯦꯟꯕꯒꯤ ꯑꯩꯅ ꯐꯨꯔꯒ ꯋꯥꯔꯛꯂꯤꯕ꯫ ꯅꯆꯥ ꯄꯣꯛꯊꯣꯛꯂꯒ ꯅꯆꯥ ꯁꯦꯟꯅꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯣꯏ ꯏꯕꯦꯝꯃ꯫ ꯅꯆꯥꯗꯣ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯒꯨꯝꯅ ꯀꯣꯏꯊꯥ ꯊꯥꯗꯣꯛꯀꯅꯨꯅꯦ꯫ ꯇꯧꯔꯤꯁꯤ ꯁꯨꯃꯥꯡꯁꯤꯗ ꯆꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯆꯥꯗꯨꯅ ꯑꯉꯥꯡ ꯈꯨꯟꯄꯥꯛ ꯑꯃ ꯄꯨꯁꯤꯜꯂꯒ ꯃꯤ ꯑꯩꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯇꯠꯂꯒ ꯁꯥꯟꯅꯔꯝꯂꯤꯕꯁꯤ ꯈꯪꯉꯕ? ꯅꯆꯥꯗꯣ ꯍꯥꯠꯄꯨ ꯍꯥꯠꯇꯣꯛꯄꯤꯗ꯭ꯔꯤꯕꯗꯣ ꯐꯔꯕꯅꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯉꯥꯡ ꯃꯆꯥꯗꯨꯗ ꯑꯗꯨꯛ ꯊꯤꯅ ꯐꯨꯔꯛꯄꯗꯨꯕꯨ ꯍꯧꯅꯝ ꯅꯪꯗꯤ ꯅꯆꯥ ꯄꯣꯛꯇꯕꯅꯤꯅ ꯅꯆꯥꯒꯤ ꯃꯤꯅꯨꯡꯁꯤꯁꯨ ꯈꯪꯂꯝꯂꯣꯏꯅꯦ꯫ ꯑꯩꯈꯣꯏꯗꯤ ꯏꯆꯥꯗꯣ ꯃꯅꯤ ꯉꯁꯤ ꯑꯣꯏꯈ꯭ꯔꯦ꯫ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯥꯗ ꯈꯨꯠ ꯊꯥꯗꯨꯅ ꯐꯨꯖꯩ ꯇꯧꯔꯛꯂꯕ ꯀꯦꯊꯕꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ? ꯏꯕꯦꯝꯃ ꯅꯆꯥ ꯇꯤꯕꯨꯟ ꯅꯥꯕꯨꯟ ꯃꯥꯟꯕꯗꯣ ꯎꯕꯗ ꯏꯆꯥꯒ ꯄꯣꯛꯇꯧ ꯇꯜꯂꯦ ꯏꯕꯦꯝꯃ꯫ ꯑꯗꯨꯒꯅꯦ ꯅꯆꯥꯗꯣ ꯐꯥꯖꯤꯜꯂꯨ꯫ ꯅꯆꯥꯗꯣ ꯄꯣꯛꯊꯣꯛꯂꯒ ꯁꯦꯟꯅꯒꯅꯤ ꯈꯪꯗ꯭ꯔꯕꯗꯤ ꯅꯆꯥꯗꯣ ꯑꯩꯅ ꯐꯥꯔꯒ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯂꯦ ꯈꯪ꯫ ꯆꯥꯕꯣꯛꯇꯕꯤ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕ ꯑꯩ ꯇꯨꯀꯠꯆꯩ ꯇꯟꯖꯩ꯫ ꯃꯤꯒꯤ ꯃꯥꯡꯗ ꯂꯦꯝꯗꯤꯌꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯁꯦ꯫ ꯁꯤ ꯍꯥꯏꯔꯝ ꯀꯦꯊꯕꯤ ꯆꯠꯈꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯏꯔꯝꯂꯤ ꯋꯥꯗꯨ ꯊꯃꯣꯏꯗ ꯄꯥꯟꯕꯒꯨꯝ ꯆꯩꯅꯥ ꯐꯥꯎꯗꯨꯅ ꯇꯨꯃꯤꯟ ꯀꯔꯤꯁꯨ ꯍꯥꯏꯗ ꯂꯩꯍꯧꯏ꯫ ꯁꯣꯝꯗꯅ ꯆꯥꯎꯕ ꯑꯃꯗꯤ ꯂꯨꯈꯣꯏ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯏꯇꯥꯎ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯄꯨꯟꯁꯤꯗꯣ ꯅꯨꯡꯁꯤꯕꯅꯤꯗ꯫ ꯅꯪꯒ ꯑꯩꯒ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯔꯛꯄꯗꯣ ꯃꯇꯝꯗꯣ ꯑꯃꯨꯛ ꯆꯤꯡꯈꯠꯇꯨꯅ ꯍꯟꯖꯤꯟꯕ ꯌꯥꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯅꯪꯅ ꯄꯥꯠꯇꯒꯤ ꯉꯥ ꯐꯥꯔꯛꯄ ꯈꯨꯗꯤꯡ ꯑꯩꯒꯤ ꯉꯥ ꯁꯔꯨꯛ ꯊꯤꯜꯂꯛꯄꯗꯣ꯫ ꯂꯨꯈꯣꯏ ꯇꯞꯅ ꯏꯇꯥꯎ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯅꯪ ꯊꯦꯡꯅꯔꯝꯗ꯭ꯔꯕꯗꯤ ꯑꯃꯝꯕꯒꯤ ꯁꯪꯁꯥꯔꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤꯀꯣ꯫ ꯅꯪꯁꯦ ꯑꯩꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯒ ꯆꯞ ꯆꯥꯅ ꯊꯣꯛꯂꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯏꯇꯥꯎ ꯅꯪꯒꯤ ꯂꯃꯟꯗꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯏꯇꯥꯎ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯇꯥꯎ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯇꯧꯔꯤꯕꯗꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯔꯨ ꯑꯣꯏꯔꯤꯕꯗꯨꯗꯤ ꯅꯨꯡꯁꯤꯅꯕꯗꯨꯅꯤ꯫ ꯑꯩꯒꯤ ꯋꯥꯗꯤ ꯏꯇꯥꯎ ꯄꯨꯟꯁꯤ ꯂꯝꯕꯤꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤꯅꯅ ꯑꯗꯨꯃꯛ ꯍꯤꯡꯃꯤꯟꯅꯁꯤ ꯂꯩꯔꯤ꯫ ꯃꯗꯨꯃꯛꯅꯤ ꯅꯇꯥꯎꯒꯤ ꯑꯄꯥꯝꯕꯁꯨ꯫ ꯑꯗꯣ ꯏꯇꯥꯎ ꯀꯩꯊꯦꯜ ꯐꯥꯎ ꯁꯨꯝ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯆꯠꯂꯨꯁꯤꯔꯥ? ꯉꯥ ꯃꯆꯥ ꯑꯃꯁꯨ ꯌꯦꯡꯂꯛꯁꯤ ꯀꯨꯏꯔꯦ ꯉꯥꯒ ꯆꯥꯈꯤꯗꯕ꯫ ꯏꯇꯥꯎꯒꯤ ꯄꯥꯝꯖꯕꯤ ꯄꯣꯔꯣꯝꯗꯨꯁꯨ ꯅꯇꯥꯎꯅ ꯂꯩꯕꯤꯒꯦ꯫ ꯀꯗꯥꯏꯗꯒꯤ ꯏꯇꯥꯎ ꯀꯨꯏꯔꯦꯗ ꯄꯣꯔꯣꯝꯒ ꯆꯥꯈꯤꯗꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯄꯣꯔꯣꯝ ꯄꯟꯕ ꯌꯥꯗꯦ꯫ ꯄꯣꯔꯣꯝ ꯄꯥꯝꯈ꯭ꯔꯕ ꯑꯩꯐꯥꯎ ꯄꯨꯡꯈꯤ ꯄꯣꯔꯣꯝꯒ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯇꯥꯎ? ꯏꯔꯥ ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯊꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯃ ꯄꯤꯊꯣꯛꯄ ꯃꯇꯝꯗ ꯅꯪꯅ ꯑꯩꯅ ꯄꯥꯝꯕꯒꯤ ꯄꯣꯔꯣꯝ ꯆꯥꯎ ꯍꯥꯏꯗꯅ ꯄꯤꯔꯛꯄꯗꯣ ꯀꯅꯥꯅꯕꯨ ꯇꯝꯁꯤꯜꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯔꯣꯝꯒ ꯏꯪꯈꯣꯜꯒ ꯑꯣꯟꯊꯣꯛꯅꯩꯌꯦꯗꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯅ ꯄꯣꯔꯣꯝ ꯆꯥꯁꯤ ꯌꯥꯗ꯭ꯔꯤꯕ꯫ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯅꯪ ꯑꯩꯅ ꯅꯨꯡꯁꯤꯅꯔꯤꯁꯤꯒ ꯏꯆꯥ ꯏꯃꯧꯅ ꯌꯦꯡꯊꯤꯅꯔꯤꯁꯤꯒ ꯅꯇꯥꯎ ꯑꯣꯏꯗꯤ ꯄꯪꯄꯥꯗ ꯄꯥꯈꯠꯂꯤ꯫ ꯃꯔꯨꯞꯀꯤ ꯃꯔꯤꯁꯤ
ꯇꯠꯅꯔꯛꯀꯗ꯭ꯔꯥ ꯈꯟ ꯑꯩꯗꯤ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯏꯔꯥ ꯃꯣꯏꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯍꯜ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯈꯩ ꯃꯣꯏꯅ ꯂꯝ ꯍꯦꯟꯕ ꯌꯥꯄꯣꯟꯇꯦ ꯀꯥꯟꯅꯗꯦ ꯇꯥꯎ ꯅꯃꯧ ꯋꯥꯔꯛ ꯑꯩꯁꯨ ꯏꯃꯧ ꯋꯥꯔꯛꯀꯦ ꯃꯣꯏꯁꯤ ꯊꯨꯅ ꯋꯥꯔꯛꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯌꯥꯝ ꯂꯥꯛꯇꯧꯔꯤ ꯑꯁꯨꯝꯅ ꯑꯍꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯊꯕꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯣꯏꯒꯤ ꯌꯨꯝꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯒꯤ ꯌꯨꯝꯒ ꯇꯥꯏꯅꯕ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯅꯤꯡ ꯆꯠꯐꯝ ꯂꯝꯕꯤ ꯃꯇꯦꯛ ꯑꯗꯨꯗ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯗꯨ ꯊꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯐꯗꯤꯒꯣꯝꯁꯨ ꯊꯥꯔꯤꯕꯅꯤ ꯃꯁꯤꯒꯤ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯅꯒ ꯆꯥꯎꯔꯛꯇꯨꯅ ꯌꯣꯡꯆꯥꯛꯀ ꯄꯥꯜꯂꯛꯂꯕꯗꯤ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯗꯧ ꯃꯥꯜꯂꯤ ꯌꯣꯡꯆꯥꯛ ꯍꯥꯎꯕꯅꯤ ꯍꯥꯏꯕꯅꯤ ꯑꯁ ꯑꯩꯗꯤ ꯈꯔ ꯊꯨꯅꯕ ꯌꯣꯡꯆꯥꯛꯁꯦ ꯄꯥꯜꯍꯟꯅꯤꯡꯉꯤ ꯇꯧꯔꯤꯁꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯀꯦꯊꯕꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ ꯄꯟꯊꯔꯝꯗ ꯏꯃꯨꯡꯗ ꯄ꯭ꯔꯚꯨꯞ ꯆꯪꯈꯤꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯅꯨꯄꯥ ꯅꯪꯅ ꯐꯃꯨꯡꯗ ꯃꯔꯨꯝ ꯀꯣꯜꯂꯤꯉꯩ ꯅꯁꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯁꯦ ꯃꯤꯅ ꯃꯨꯟꯈꯤꯕ ꯇꯥꯔꯦ ꯄ꯭ꯔꯚꯞ ꯊꯣꯛꯂꯛꯑꯣ ꯁꯤ ꯁꯪꯕꯟꯁꯦ ꯑꯝꯇ ꯄ꯭ꯔꯚꯞ ꯈꯥꯔꯨꯁꯤ ꯂꯥꯛꯑꯣ ꯊꯣꯏꯕ ꯆꯥꯛꯆꯥ ꯇꯣꯛꯄꯒꯤ ꯉꯥꯏꯍꯥꯛ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯍꯣ ꯌꯨꯝ ꯑꯅꯤꯒꯤ ꯐꯛꯂꯥꯡ ꯀꯥꯔꯛꯇꯨꯗꯅꯦ ꯄꯣꯠ ꯆꯩ ꯊꯥꯎꯔꯦ ꯈꯣꯞꯆꯤꯟꯈ꯭ꯔꯦ ꯂꯝ ꯈꯔ ꯑꯃꯨꯛ ꯂꯥꯛꯑꯣꯁꯦ ꯄ꯭ꯔꯚꯞ ꯂꯥꯛꯑꯣꯕ ꯂꯝꯗꯨ ꯈꯣꯞꯆꯤꯟꯈ꯭ꯔꯦꯕ ꯋꯥꯍꯩꯗꯨꯗ ꯊꯣꯏꯕ ꯇꯥꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡꯖꯧ ꯑꯃ ꯄꯥꯏ ꯃꯄꯥꯅ ꯊꯣꯡꯂꯛꯇꯨꯅ ꯃꯃꯥꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯅꯥꯛꯇ ꯍꯧꯕ ꯋꯥ ꯐꯖꯕ ꯑꯃ ꯈꯜꯂꯒ ꯍꯦꯛꯇ ꯌꯥꯟꯗꯨꯅ ꯁꯪꯕꯟ ꯈꯥꯟꯅꯕ ꯃꯑꯣꯡꯗ ꯁꯦꯝ ꯁꯥꯏ ꯋꯥꯁꯤꯡꯗꯨ ꯐꯖꯅ ꯈꯥꯏꯗꯣꯛꯂ ꯃꯇꯨꯡ ꯃꯅꯤꯡ ꯑꯗꯣꯝꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯔꯛꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯪꯁꯤꯟꯗꯨꯅ ꯀꯦꯊꯕꯤꯅ ꯍꯧꯖꯤꯛ ꯊꯥꯔꯝꯂꯤꯕ ꯄꯥꯝꯕꯤꯗꯨ ꯀꯩꯅꯣ ꯌꯦꯡꯉꯤ ꯏꯃꯥꯏꯕꯦꯝꯃ ꯀꯌꯥꯗ ꯉꯝꯂꯤꯕꯅꯣ ꯄꯤꯛꯈ꯭ꯔꯕ ꯈꯣꯡꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯌꯣꯡꯆꯥꯛꯀ ꯊꯥꯗꯅ ꯃꯁꯤꯗꯤ ꯌꯥꯝ ꯊꯥꯅꯤꯡꯂꯕꯗꯤ ꯑꯩꯅ ꯂꯣꯏ ꯐꯨꯛꯇꯠꯀꯦ ꯈꯪꯕ꯭ꯔꯥ ꯐꯨꯛꯇꯠꯂꯦ ꯐꯗꯤꯒꯣꯝꯁꯤꯡꯁꯤꯁꯨ ꯈꯣꯡꯄꯥꯛꯁꯤꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯊꯠꯀꯦ ꯈꯪꯕ꯭ꯔꯥ ꯅꯩꯊꯠꯂꯦ ꯍꯣ ꯅꯨꯄꯥ ꯁꯤ ꯂꯥꯛꯑꯣ ꯁꯣꯏ ꯃꯌꯥꯏꯁꯤꯗꯒꯤ ꯍꯦꯛ ꯇꯧꯁꯦ ꯁꯃꯟ ꯈꯥꯕꯗꯣ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛꯂꯒꯦ ꯈꯟ ꯋꯥꯁꯤꯡꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯁꯝꯕꯜ ꯈꯥꯕ ꯍꯧꯏ ꯃꯅꯤꯡ ꯃꯌꯥꯗ ꯇꯣꯛ ꯇꯣꯛ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯀꯦꯊꯕꯤꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯃꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯏꯃꯨꯡ ꯑꯗꯣꯝꯅ ꯄ꯭ꯔꯚꯨꯞ ꯆꯪꯈꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯑꯃꯨꯛ ꯊꯣꯛꯃꯤꯟꯅꯔꯛꯏ ꯀꯦꯊꯕꯤ ꯁꯥꯎꯅ ꯃꯤꯅ ꯋꯥꯅ ꯊꯥꯖꯔꯤꯕ ꯐꯗꯤꯒꯣꯝꯒꯁꯦ ꯁꯨꯔꯨ ꯁꯨꯔꯨ ꯂꯣꯏꯅ ꯅꯩꯈꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯊꯥꯔꯝꯕ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯏꯄꯠ ꯄꯠꯈꯩ ꯇꯥꯔꯒ ꯂꯩ ꯅꯠꯇꯦ ꯁꯤꯕꯨ ꯀꯅꯥ ꯇꯧꯔꯤꯕꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯇꯞ ꯇꯞꯅ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯑꯩꯅ ꯅꯁꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯂꯩꯅ ꯂꯩꯅ ꯃꯤꯒꯤ ꯃꯐꯝꯗ ꯅꯄꯣꯠ ꯅꯆꯩ ꯊꯥꯅꯤꯡꯂꯕꯗꯤ ꯂꯥꯛꯇꯅ ꯐꯨꯛꯇꯠꯂꯒ ꯂꯪꯊꯣꯛꯂꯕ ꯇꯥꯕ ꯅꯨꯄꯥ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯁꯝꯕꯜꯁꯦ ꯃꯌꯥꯏꯋꯥꯏꯗꯒꯤ ꯍꯦꯛꯇ ꯈꯥꯕ ꯍꯧꯔꯛꯑꯣ ꯈꯣꯏꯃꯨꯅ ꯃꯌꯥꯏꯋꯥꯏꯗ ꯈꯥꯕ ꯌꯥꯔꯣꯏ ꯅꯣꯏꯅ ꯈꯥꯒꯦ ꯍꯥꯏꯔꯒꯅ ꯅꯣꯏꯒꯤ ꯐꯛꯂꯥꯡꯋꯥꯏ ꯑꯁꯤꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯈꯥꯕ ꯇꯥꯕꯅꯤ ꯊꯣꯏꯕ ꯐꯤꯡꯒꯠꯂꯛꯇꯨꯅ ꯁꯥꯎꯅ ꯈꯣꯏꯃꯣ ꯅꯪꯒꯤꯁꯦ ꯑꯩ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯐꯛꯂꯥꯡꯋꯥꯏ ꯆꯪꯁꯤꯟꯕ ꯀꯥꯏꯗꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯂꯝ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯅꯣꯏ ꯄꯥꯝꯕ꯭ꯔꯣ ꯅꯣꯏꯁꯦ ꯑꯃꯔꯣꯝꯗꯗꯤ ꯁꯩꯗꯥꯡꯕꯒꯨꯝꯕꯅꯤ ꯄꯥꯕꯅ ꯈꯨꯔꯥꯗꯨ ꯅꯨꯡꯁꯤꯗꯨꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯣꯏꯅ ꯂꯩꯅꯔꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛ ꯑꯗꯣ ꯂꯦꯝꯅ ꯄꯤꯊꯣꯛꯈꯤꯕ ꯃꯁꯤ ꯈꯪꯅ ꯅꯣꯏ ꯋꯥ ꯉꯥꯡ ꯀꯦꯊꯕꯤꯅ ꯅꯨꯄꯥ ꯅꯪ ꯀꯩꯗꯧꯔꯤꯒꯦ ꯀꯔꯤ ꯑꯍꯦꯟꯕ ꯋꯥꯍꯩ ꯇꯥꯗꯕ ꯉꯥꯏꯔꯤꯕ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇꯤ ꯇꯥꯕ ꯇꯥꯗꯕ ꯁꯤꯗ ꯊꯣꯛꯅꯕ ꯅꯣꯏꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯂꯦꯞꯇꯅ ꯁꯨꯝ ꯂꯩꯔꯅꯨꯋꯣ ꯁꯝꯕꯜꯁꯦ ꯈꯥꯕ ꯍꯧꯔꯁꯤ ꯁꯤ ꯍꯥꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯁꯝꯕꯜ ꯈꯥꯅꯕ ꯋꯥ ꯌꯨꯡꯕ ꯍꯧꯔꯛꯂꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯀꯦꯊꯕꯤꯅ ꯁꯥꯎꯅ ꯌꯨꯡꯂꯤ ꯋꯥ ꯑꯗꯨ ꯑꯃꯨꯛ ꯐꯨꯛꯇꯣꯛꯄ ꯍꯧꯔꯛꯏ ꯈꯣꯏꯃꯨ ꯁꯥꯎꯅ ꯂꯝ ꯍꯦꯟꯖꯤꯟꯅ ꯁꯝꯕꯜ ꯈꯥꯔꯛꯄꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯅ ꯂꯦꯝ ꯂꯧꯕ ꯅꯠꯇꯦ ꯏꯪꯈꯣꯜꯒꯤ ꯃꯃꯜ ꯑꯣꯏꯅ ꯅꯣꯏ ꯄꯥꯕꯅ ꯑꯩꯈꯣꯏ ꯄꯥꯕꯗꯒꯤ ꯄꯣꯔꯣꯝ ꯑꯃ ꯂꯧꯗꯨꯅ ꯁꯛꯆꯤꯟꯅꯈꯤꯕꯅꯤ ꯊꯣꯏꯕꯁꯨ ꯁꯥꯎꯒꯠꯇꯨꯅ ꯑꯩꯅ ꯈꯥꯔꯅꯤ ꯍꯥꯏꯗꯤ ꯈꯥꯔꯅꯤ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯅꯪꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯊꯤꯡꯕ ꯉꯝꯗꯣꯏꯕ ꯏꯇꯤꯛ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯒꯦꯔꯥ ꯃꯌꯥꯏꯁꯤꯗꯗꯤ ꯅꯣꯏꯒꯤ ꯁꯝꯕꯜꯗꯣ ꯈꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯈꯥꯒꯦ ꯍꯥꯏꯔꯕꯁꯨ ꯅꯣꯏꯒꯤ ꯅꯄꯥꯗ ꯈꯥꯖꯒꯗꯧꯅꯤ ꯊꯣꯏꯕ ꯇꯦꯡꯈꯠꯇꯅ ꯈꯪꯂꯥꯎ ꯂꯧꯔꯛꯏ ꯁꯤꯕꯣ ꯅꯣꯏ ꯅꯄꯥꯒꯤ ꯂꯝ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯍꯩꯄꯥ ꯁꯥꯔꯤꯕꯗꯣ ꯃꯁꯦ ꯑꯩꯒꯤ ꯂꯝꯅꯤ ꯑꯩꯅ ꯈꯥꯅꯤꯡꯕ ꯃꯄꯥꯗ ꯏꯪꯈꯣꯜꯁꯦ ꯁꯝꯕꯜ ꯈꯥꯒꯅꯤ ꯈꯣꯏꯃꯨ ꯈꯨꯇꯨꯝ ꯇꯥꯁꯤꯟ ꯊꯣꯏꯕꯗ ꯊꯤꯟꯗꯨꯅ ꯑꯗꯨꯏꯗꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯊꯣꯏꯕꯁꯨ ꯁꯥꯎꯅ ꯃꯈꯨꯠ ꯍꯟꯗꯨꯅ ꯈꯣꯏꯃꯨꯗ ꯈꯨꯇꯨꯝꯗꯨꯅ ꯊꯤꯟꯖꯤꯜꯂꯤ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯗ ꯄꯪꯐꯨꯗ ꯐꯨꯗꯠꯅꯩ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯈꯥꯝꯗꯣꯛꯄꯒꯤ ꯃꯍꯨꯠ ꯃꯣꯏ ꯑꯅꯤꯁꯨ ꯃꯁꯝ ꯀꯟꯅ ꯐꯣꯏꯅꯔꯤ ꯂꯣꯏꯔꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯦ ꯃꯄꯥꯟꯗ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯀꯟꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯂꯨꯈꯣꯏꯒ ꯆꯥꯎꯕꯒꯁꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯅꯤꯃꯛ ꯄ꯭ꯔꯚꯨꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯠꯅꯔꯤꯕꯗꯨ ꯈꯥꯝꯗꯣꯔꯛꯏ ꯑꯗꯨꯕꯨ ꯇꯣꯛꯇꯦ ꯌꯥꯗꯦ ꯈꯠꯅꯕꯗꯨ ꯑꯗꯨꯃꯛ ꯑꯃꯒ ꯐꯨꯗꯠꯅꯔꯤ ꯂꯨꯈꯣꯏꯅ ꯏꯇꯥꯎ
ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡꯁꯦ ꯋꯥꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏꯅ ꯋꯥꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯃꯈꯣꯏ ꯒ꯭ꯌꯥꯟ ꯁꯨꯛꯇꯥ ꯇꯥꯔꯣꯏ ꯀꯥꯟꯅꯗꯤ ꯇꯥꯎ ꯋꯥꯔꯛꯄꯅ ꯐꯒꯅꯤ ꯋꯥꯍꯩꯁꯤ ꯍꯥꯏꯕ ꯂꯣꯏꯕꯒ ꯂꯨꯈꯣꯏ ꯁꯝꯕꯜ ꯈꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯄꯨꯔꯛꯄ ꯋꯥ ꯑꯗꯨꯗꯒꯤ ꯑꯃꯠꯇ ꯄꯥꯏꯈꯠꯂꯒ ꯐꯨꯅꯔꯤꯕ ꯊꯣꯏꯕꯒ ꯂꯨꯈꯣꯏꯒꯗ ꯁꯦꯠ ꯀꯟꯊꯕ ꯍꯧꯔꯛꯏ ꯆꯥꯎꯕꯁꯨ ꯄꯟꯊꯗꯅ ꯋꯥꯁꯥ ꯑꯃ ꯄꯥꯏꯈꯠꯂꯒ ꯃꯁꯝ ꯐꯣꯏꯅꯔꯤꯕ ꯃꯧ ꯑꯅꯤꯗꯨꯗ ꯁꯦꯠ ꯍꯦꯛꯇ ꯀꯟꯁꯤꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯅꯥꯔꯗꯨꯅ ꯃꯁꯝ ꯐꯣꯏꯅꯔꯝꯕ ꯑꯅꯤꯗꯨ ꯐꯠ ꯊꯥꯗꯣꯛꯅꯗꯨꯅ ꯆꯩꯅ ꯐꯨꯔꯛꯄꯒꯤ ꯆꯩꯅꯥꯗꯣ ꯑꯣꯏꯅ ꯈꯥꯡꯅꯕ ꯍꯣꯠꯅꯩ ꯅꯨꯡꯁꯤꯇꯣꯝꯕꯤ ꯀꯞꯉꯥꯡ ꯇꯧꯅ ꯀꯩꯅꯣ ꯄꯥꯕ ꯅꯥꯏꯌꯦ ꯈꯨꯕꯤꯒꯁꯦ ꯑꯁ ꯆꯩ ꯉꯥꯛꯊꯣꯛꯄꯗ ꯆꯩꯅ ꯄꯥꯟꯈ꯭ꯔꯦ ꯅꯥꯕꯅ ꯁꯤꯔꯦ ꯍꯥꯏꯕ ꯀꯦꯊꯕꯤꯅ ꯈꯨꯔꯥ ꯑꯉꯥꯎꯕ ꯀꯩꯅꯣ ꯆꯩꯗꯨꯅ ꯑꯗꯨꯛ ꯌꯥꯝ ꯀꯟꯅ ꯃꯤꯉꯣꯟꯗ ꯀꯜꯂꯛꯂꯤꯕꯗꯨꯕꯣ ꯅꯥꯕꯅ ꯁꯤꯗꯧꯔꯦ ꯆꯥꯎꯕ ꯆꯩꯗꯨꯅ ꯂꯦꯞꯄ ꯂꯩꯇ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯁꯦꯠ ꯀꯜꯂꯒ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯠꯅꯖꯔꯦ ꯇꯧꯈꯤꯗ꯭ꯔꯣ ꯈꯨꯝ ꯅꯆꯤꯟꯅ ꯈꯨꯝ ꯇꯧꯈꯤꯗ꯭ꯔꯣ ꯍꯥꯏꯕꯅꯤ ꯅꯥꯃꯟꯕꯅ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯀꯦꯊꯕꯤ ꯑꯃꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯀꯞꯂꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯈꯣꯟꯊꯣꯛꯇ ꯐꯤꯖꯤꯡ ꯆꯣꯡꯂꯒ ꯇꯧꯖꯔꯣꯏ ꯄꯥꯕ ꯇꯧꯖꯔꯣꯏ ꯈꯨꯔꯥ ꯑꯩꯈꯣꯏ ꯈꯠꯅꯔꯔꯣꯏꯌꯦ ꯅꯔꯣꯟ ꯆꯨꯞ ꯇꯥꯠ ꯄꯥꯠ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯁꯦꯡꯕꯅꯤ ꯄꯥꯕ ꯑꯁꯦꯡꯕꯅꯤ ꯈꯨꯔꯥ ꯑꯩꯈꯣꯏ ꯃꯇꯨꯡ ꯑꯁꯨꯝꯅ ꯈꯠꯅꯖꯩꯅ ꯇꯧꯖꯔꯣꯏ ꯐꯨꯔꯤꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄꯤꯌꯨ ꯈꯨꯕꯣꯝꯒꯁꯦ ꯆꯩꯐꯝ ꯃꯃꯤ ꯉꯥꯛꯇ ꯉꯥꯏꯔꯝꯂꯅꯤ ꯁꯦꯡꯉꯦꯀꯣ ꯇꯧꯁꯤꯟꯅꯕ ꯉꯥꯏꯍꯥꯛꯀꯤ ꯇꯥꯠꯇꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯅꯤ ꯄꯥꯕ ꯅꯃꯧ ꯃꯇꯨꯡ ꯑꯃꯨꯛ ꯈꯟꯅ ꯀꯦꯊꯕꯤꯒꯤ ꯈꯠꯅꯖꯩꯅ ꯇꯧꯖꯔꯣꯏ ꯃꯥ ꯈꯛ ꯅꯠꯇꯦ ꯃꯤ ꯑꯇꯩꯒꯁꯨ ꯅꯃꯧ ꯈꯠꯅꯖꯩꯅ ꯇꯧꯖꯔꯣꯏ ꯈꯠꯅꯕ ꯍꯥꯏꯕꯁꯦ ꯅꯃꯧꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯂꯥꯞꯅ ꯊꯝꯖꯈ꯭ꯔꯒꯦ ꯀꯦꯊꯕꯤꯅ ꯈꯨꯔꯥ ꯅꯃꯧ ꯑꯩꯈꯣꯏ ꯃꯇꯨꯡ ꯈꯠꯅꯖꯩꯅ ꯇꯧꯖꯔꯣꯏ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯕꯥꯅꯤ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯖꯔꯒꯦ ꯅꯨꯄꯤ ꯑꯅꯤꯁꯤꯗꯤ ꯆꯥꯎꯕꯒꯤ ꯈꯨꯐꯨꯗ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯁꯣꯝꯗ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯃꯁꯥ ꯃꯎꯗꯨ ꯆꯩꯐꯝꯒꯤ ꯆꯩꯐꯝ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯂꯤ ꯂꯨꯈꯣꯏ ꯁꯥꯎꯅ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯃꯤ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯅꯣꯏꯁꯤꯕꯨ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯁꯥ ꯁꯟ ꯐꯥꯎꯕ ꯍꯧꯖꯤꯛꯀꯥꯟ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯠꯅꯗ꯭ꯔꯕꯅꯤꯅꯦ ꯅꯣꯏꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯂꯝ ꯃꯆꯦꯠ ꯑꯃꯁꯤꯒꯤꯗꯃꯛ ꯅꯣꯏꯅ ꯈꯠꯅꯖꯅ ꯇꯧꯔꯤꯕꯅꯤꯅꯦ ꯂꯝ ꯀꯌꯥꯝ ꯄꯥꯝꯒꯦ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯕꯁꯨ ꯅꯣꯏꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯍꯥꯏꯌꯣ ꯅꯅꯤꯡ ꯊꯨꯡꯍꯟꯕꯅꯗꯤ ꯉꯝꯒꯅꯤ ꯅꯅꯤꯡ ꯊꯨꯡꯍꯟꯅꯕ ꯂꯝ ꯀꯌꯥꯅ ꯂꯩꯔꯝꯒꯦ ꯈꯨꯃꯣ ꯅꯆꯤꯡꯁꯤꯡꯗꯣ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩ ꯈꯨꯝꯗꯦ ꯑꯅꯤꯃꯛ ꯇꯨꯃꯤꯟ ꯂꯩ ꯂꯨꯈꯣꯏꯅ ꯃꯈꯥꯗꯃꯛ ꯇꯥꯏ ꯅꯪ ꯈꯨꯔꯥ ꯆꯥꯎꯕꯒ ꯑꯩꯒꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯨꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯎꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯃꯇꯦꯡ ꯄꯥꯡꯅꯔꯤꯕ ꯅꯣꯏ ꯑꯅꯤꯁꯦ ꯑꯩꯈꯣꯏꯅ ꯄꯣꯛꯄ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯄꯛꯆꯗꯦꯅꯦ ꯅꯣꯏꯅ ꯀꯅꯥ ꯂꯧꯕꯅꯣ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯅꯔꯤꯕꯁꯤꯕꯣ ꯅꯣꯏꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯄ ꯏꯇꯥꯎ ꯆꯥꯎꯕꯒ ꯑꯩꯒꯤ ꯃꯔꯤꯗꯤ ꯑꯀꯥꯏꯕ ꯄꯤꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯣꯏꯅ ꯀꯅꯥ ꯂꯧꯕꯅꯣ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯊꯤꯅꯔꯤꯕ ꯅꯣꯏꯒꯤ ꯍꯥꯛꯇꯛꯇ ꯅꯨꯡꯁꯤꯅꯅ ꯇꯤꯟꯅꯔꯛꯄ ꯏꯇꯥꯎ ꯆꯥꯎꯕꯒ ꯑꯩꯒꯤ ꯃꯔꯤꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯆꯠꯂꯣ ꯅꯣꯏ ꯀꯗꯥꯏꯗꯅꯣ ꯅꯣꯏꯅ ꯂꯩꯕ ꯃꯐꯝꯗ ꯂꯩꯌꯨ ꯆꯠ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯑꯅꯤꯗꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯈꯣꯏꯃꯨꯅ ꯕꯥꯕꯥ ꯅꯆꯥ ꯌꯥꯝ ꯂꯥꯜꯂꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯈ꯭ꯔꯦ ꯕꯥꯕꯥ ꯃꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯊꯣꯏꯕꯁꯨ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯕꯥꯕꯥ ꯑꯄꯪꯕ ꯅꯆꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯆꯥꯎꯕꯅ ꯏꯄꯥꯒꯤ ꯊꯣꯏꯕ ꯈꯣꯏꯃꯨ ꯋꯥꯈꯜ ꯇꯥꯎꯅꯤ ꯅꯣꯏꯕꯨ ꯅꯄꯥꯒ ꯑꯩꯒꯗꯤ ꯄꯨꯟꯁꯤ ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔ ꯃꯇꯨꯡ ꯅꯣꯏ ꯈꯛꯇꯅꯤ ꯂꯩꯃꯤꯟꯅꯍꯧꯒꯗꯧꯕ ꯂꯩꯃꯤꯟꯅꯔꯤꯕ ꯌꯨꯝꯂꯣꯟꯅꯔꯤꯕ ꯅꯣꯏꯅ ꯅꯨꯡꯁꯤꯅꯗ꯭ꯔꯕꯗꯤ ꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯅꯤꯅꯦ ꯅꯣꯏ ꯋꯥꯈꯜ ꯇꯥꯎꯀꯣ ꯈꯠꯅ ꯆꯩꯅ ꯇꯧꯕꯁꯤ ꯌꯥꯝ ꯐꯠꯇꯕ ꯊꯕꯛꯅꯤ ꯉꯁꯤꯗꯒꯤ ꯅꯣꯏ ꯑꯅꯤꯗ ꯂꯩꯔꯤꯕ ꯆꯦꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯅꯧꯀꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯂꯩꯃꯤꯟꯅꯔꯤꯕ ꯅꯣꯏ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯒꯨꯟ ꯂꯩꯕ ꯈꯨꯗꯣꯜ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯐꯖꯅ ꯍꯥꯏꯕꯁꯤꯗ ꯅꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧ ꯑꯩꯈꯣꯏ ꯊꯤꯡꯂꯔꯣꯏ ꯊꯣꯏꯕꯅ ꯕꯥꯕꯥ ꯅꯆꯥ ꯒ꯭ꯌꯥꯟ ꯇꯥꯖꯔꯦ ꯏꯇꯥꯎꯈꯣꯏꯕꯨ ꯑꯩ ꯅꯪꯉꯣꯟꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯁꯨ ꯏꯇꯥꯎꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯅꯨꯡꯁꯤꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯂꯟ ꯊꯨꯝ ꯍꯦꯟꯕ ꯑꯩ ꯀꯔꯤꯁꯨ ꯄꯥꯝꯗ꯭ꯔꯦ ꯏꯇꯥꯎ ꯉꯁꯤꯗꯒꯤ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯁꯤꯟꯊꯥ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯁꯤꯀꯣ ꯑꯁꯣꯏ ꯑꯔꯥꯟ ꯉꯥꯛꯅꯁꯤ ꯋꯥꯔꯧ ꯄꯨꯛꯂꯧ ꯊꯝꯅꯔꯒꯨꯝꯁꯤꯀꯣ
ꯃꯁꯥ ꯃꯃꯧꯒꯤ ꯑꯍꯣꯡꯕ ꯃꯇꯧꯗ ꯆꯥꯎꯕ ꯑꯃꯗꯤ ꯂꯨꯈꯣꯏꯒꯤ ꯊꯃꯣꯏ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯌꯨꯝꯂꯣꯟꯅꯔꯤꯕ ꯌꯨꯝ ꯑꯅꯤꯗꯨ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ꯫ ꯈꯔ ꯂꯩꯔꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫